ꯑꯍꯥꯟꯕꯃꯛꯇꯗ ꯋꯥꯔꯤ ꯑꯁꯤꯕꯨ ꯇꯥꯕꯤꯔꯤꯕ ꯑꯃꯗꯤ ꯌꯦꯡꯕꯤꯔꯤꯕ ꯃꯌꯥꯝꯕꯨ ꯆꯨꯝꯊꯥꯡ ꯀ꯭ꯔꯤꯌꯦꯇꯤꯕ ꯆꯦꯅꯦꯜꯅ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯉꯁꯤ ꯑꯩꯍꯥꯛꯅ ꯂꯤꯖꯒꯗꯧꯔꯤꯕ ꯋꯥꯔꯤ ꯑꯁꯤ ꯃꯃꯥꯡꯒꯤ ꯏꯄꯤꯁꯣꯗꯇ ꯑꯩꯈꯣꯏꯅ ꯊꯥꯖꯈꯤꯕ ꯀꯕꯤꯔ ꯁꯤꯡ ꯍꯥꯏꯔꯤꯕ ꯐꯤꯂꯝ ꯑꯗꯨꯒꯤ ꯃꯈꯥ ꯇꯥꯔꯛꯄ ꯁꯔꯨꯛꯅꯤ꯫ ꯑꯗꯨꯗꯤ ꯃꯌꯥꯝ ꯋꯥꯔꯤꯔꯣꯝꯗ ꯑꯃꯨꯛ ꯃꯥꯏ ꯑꯣꯟꯁꯤꯜꯂꯁꯤ꯫ ꯃꯃꯥꯡꯒꯤ ꯏꯄꯤꯁꯣꯗꯇ ꯀꯕꯤꯔ ꯁꯤꯡ ꯑꯗꯨ ꯃꯁꯥ ꯃꯊꯟꯇ ꯃꯣꯔꯐꯤꯟ ꯀꯥꯞꯁꯤꯟꯖꯗꯨꯅ ꯐꯃꯨꯡꯗ ꯒ꯭ꯌꯥꯟ ꯃꯥꯡꯗꯨꯅ ꯇꯥꯗꯨꯅ ꯂꯩꯈꯤꯕꯅꯤ꯫ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯅꯨꯃꯤꯗꯥꯡ ꯑꯗꯨꯗ ꯄ꯭ꯔꯤꯇꯤ ꯑꯗꯨ ꯀꯕꯤꯔꯒꯤ ꯃꯌꯨꯝꯗ ꯀꯕꯤꯔꯒ ꯎꯅꯕ ꯂꯥꯛꯈꯤ꯫ ꯀꯕꯤꯔꯒꯤ ꯃꯌꯥꯝꯕ ꯀꯥꯔꯟꯗ ꯄ꯭ꯔꯤꯇꯤꯅ ꯀꯕꯤꯔꯕꯨ ꯑꯃꯨꯛꯇ ꯎꯅꯖꯒꯦ ꯍꯥꯏꯗꯨꯅ ꯀꯟꯅ ꯍꯥꯏꯖꯈꯤ꯫ ꯑꯗꯨꯕꯨ ꯇꯟꯖꯥ ꯑꯗꯨꯗ ꯄ꯭ꯔꯤꯇꯤꯒꯤ ꯃꯄꯥ ꯍꯔꯄꯜ ꯁꯤꯀꯥ ꯑꯗꯨ ꯂꯥꯛꯇꯨꯅ ꯄ꯭ꯔꯤꯇꯤꯕꯨ ꯂꯥꯛꯇꯨꯅ ꯆꯤꯡꯗꯨꯅ ꯄꯨꯈꯤ꯫ ꯑꯣꯏꯔꯤꯕ ꯐꯤꯕꯝꯁꯤꯡ ꯑꯗꯨꯗ ꯀꯥꯔꯟ ꯑꯗꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯉꯥꯏꯇꯦ꯫ ꯑꯗꯨꯒ ꯊꯧꯗꯣꯛꯁꯤꯡ ꯑꯗꯨ ꯃꯍꯥꯛꯀꯤ ꯃꯅꯥꯎꯅꯨꯄꯥ ꯀꯕꯤꯔꯗ ꯇꯝꯒꯦ ꯍꯥꯏꯗꯨꯅ ꯀꯕꯤꯔꯒꯤ ꯀꯥ ꯇꯝꯅ ꯆꯪꯂꯛꯈꯤ꯫ ꯑꯗꯨꯕꯨ ꯀꯕꯤꯔꯗꯤ ꯊꯣꯡ ꯂꯣꯟꯁꯤꯜꯂꯝꯂꯒ ꯃꯍꯥꯛꯀꯤ ꯐꯃꯨꯡꯗ ꯃꯣꯔꯐꯤꯟ ꯀꯥꯞꯁꯤꯟꯗꯨꯅ ꯇꯥꯗꯨꯅ ꯂꯩꯈ꯭ꯔꯦ꯫ ꯀꯥꯔꯟꯅ ꯊꯣꯡ ꯑꯗꯨꯕꯨ ꯍꯥꯡꯉꯨ ꯍꯥꯏꯗꯨꯅ ꯀꯌꯥꯔꯛ ꯍꯟꯅ ꯊꯤꯟꯈꯤ꯫ ꯑꯗꯨꯕꯨ ꯀꯕꯤꯔꯅ ꯈꯨꯝꯂꯛꯄ ꯀꯧꯕ ꯂꯩꯈꯤꯗ꯭ꯔꯦ꯫ ꯀꯕꯤꯔ ꯑꯗꯨ ꯃꯍꯥꯛꯅ ꯇꯨꯝꯂꯤꯕ ꯐꯃꯨꯡ ꯑꯗꯨꯗ ꯃꯄꯥꯜ ꯊꯣꯛꯁꯤꯟꯖꯕ ꯐꯥꯎꯕ ꯈꯪꯗꯕ ꯃꯈꯩ ꯑꯁꯤꯕ ꯑꯃꯒꯨꯝ ꯌꯥꯇꯥꯗꯨꯅ ꯂꯩꯈꯤ꯫ ꯑꯁꯨꯝꯅ ꯊꯧꯗꯣꯛ ꯀꯌꯥ ꯊꯣꯛꯈ꯭ꯔꯕꯒꯤ ꯃꯇꯨꯡꯗ ꯉꯁꯤ ꯑꯁꯤ ꯀꯕꯤꯔꯒꯤ ꯃꯌꯥꯝꯕ ꯀꯥꯔꯟꯒꯤ ꯂꯨꯍꯣꯡꯕ ꯅꯨꯃꯤꯠꯅꯤ꯫ ꯃꯇꯥꯡ ꯑꯁꯤꯗ ꯀꯕꯤꯔꯒꯤ ꯃꯃꯥꯟꯅꯕ ꯁꯤꯕꯗ ꯃꯈꯣꯏꯒ ꯗꯣꯛꯇꯔ ꯇꯝꯃꯤꯟꯅꯔꯛꯄ ꯁꯦꯅꯤꯌꯔ ꯑꯃꯅ ꯆꯩ ꯉꯥꯡꯗꯨꯅ ꯂꯩꯔꯤ꯫ ꯑꯗꯨꯒ ꯅꯨꯄꯥ ꯑꯗꯨꯅ ꯁꯤꯕꯗ ꯍꯥꯏꯔꯛꯏ, ꯀꯔꯤꯒꯤꯅꯣ ꯀꯕꯤꯔꯅ ꯌꯨ ꯑꯃꯗꯤ ꯃꯣꯔꯐꯤꯟ ꯑꯗꯨꯕꯨ ꯄꯨꯟꯅ ꯆꯥꯁꯟꯃꯤꯟꯅꯔꯤꯕ ꯀꯔꯤꯒꯤꯅꯣ ꯍꯥꯏꯗꯨꯅ ꯆꯩꯈꯤ꯫ ꯑꯗꯨꯒ ꯃꯈꯥ ꯇꯥꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, ꯀꯔꯤꯒꯨꯝꯕ ꯃꯍꯥꯛꯅ ꯗꯣꯁ ꯑꯃꯈꯛ ꯍꯦꯟꯅ ꯀꯥꯞꯁꯤꯜꯂꯝꯂꯕꯗꯤ ꯃꯍꯥꯛ ꯀꯣꯃꯥ ꯆꯠꯈꯤꯗꯨꯅ ꯈꯨꯗꯣꯡꯊꯤꯕ ꯅꯪꯒꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯈꯤ꯫ ꯁꯤꯕꯅ ꯅꯨꯄꯥ ꯑꯗꯨꯗ ꯉꯁꯤꯒꯤ ꯅꯨꯡꯊꯤꯜ ꯑꯁꯤꯗ ꯃꯍꯥꯛ ꯃꯤꯀꯞ ꯊꯣꯛꯍꯟꯕ ꯉꯝꯒꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯂꯛꯈꯤ꯫ ꯃꯗꯨꯗ ꯅꯨꯄꯥ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯃꯌꯥꯝꯕꯒꯤ ꯂꯨꯍꯣꯡꯕꯒꯤ ꯁꯦꯔꯦꯃꯣꯅꯤ ꯑꯗꯨ ꯌꯥꯎꯍꯟꯅꯤꯡꯕꯒꯤꯔꯥ ꯍꯥꯏꯗꯨꯅ ꯍꯪꯂꯛꯈꯤ꯫ ꯃꯗꯨꯗ ꯁꯤꯕꯅ ꯉꯁꯤ ꯑꯁꯤ ꯄ꯭ꯔꯤꯇꯤꯒꯤꯁꯨ ꯂꯨꯍꯣꯡꯕ ꯅꯨꯃꯤꯠꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ꯫ ꯃꯗꯨꯗ ꯅꯨꯄꯥ ꯑꯗꯨ ꯉꯛꯈꯤ꯫ ꯑꯗꯨꯒ ꯁꯤꯕꯗ ꯍꯪꯂꯛꯏ, ꯉꯁꯤ ꯑꯁꯤ ꯄ꯭ꯔꯤꯇꯤꯒꯤ ꯂꯨꯍꯣꯡꯕꯅꯤ ꯍꯥꯏꯕꯁꯤ ꯀꯕꯤꯔꯗꯤ ꯈꯪꯈ꯭ꯔꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯂꯛꯈꯤ꯫ ꯃꯗꯨꯗ ꯃꯍꯥꯛꯇꯤ ꯈꯪꯈꯤꯗ꯭ꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯁꯤꯕꯅ ꯈꯨꯝꯂꯛꯈꯤ꯫ ꯑꯁꯨꯝꯅ ꯀꯕꯤꯔꯒꯤ ꯃꯌꯥꯝꯕ ꯑꯗꯨ ꯂꯨꯍꯣꯡꯈꯤ꯫ ꯑꯗꯨꯕꯨ ꯀꯕꯤꯔꯗꯤ ꯐꯃꯨꯡꯗ ꯗ꯭ꯔꯤꯞ ꯌꯥꯟꯗꯨꯅ ꯑꯗꯨꯝ ꯃꯤꯀꯞ ꯊꯣꯛꯇꯅ ꯌꯥꯇꯥꯗꯨꯅ ꯂꯩꯈꯤ꯫ ꯑꯗꯨꯒ ꯅꯥꯀꯜꯗ ꯁꯤꯕꯅ ꯐꯝ ꯁꯦꯟꯅꯗꯨꯅ ꯂꯩꯈꯤ꯫ ꯃꯍꯥꯛꯀꯤ ꯃꯕꯣꯛ ꯑꯗꯨ ꯆꯪꯂꯛꯇꯨꯅ ꯁꯤꯕꯗ ꯍꯥꯏꯈꯤ, ꯄ꯭ꯔꯤꯇꯤꯗ ꯐꯣꯟ ꯑꯃꯨꯛꯇ ꯈꯤꯡꯉꯨ, ꯃꯍꯥꯛ ꯋꯥꯔꯤ ꯁꯥꯟꯅꯒꯦ ꯍꯥꯏꯗꯨꯅ꯫ ꯃꯗꯨꯗ ꯁꯤꯕꯅ ꯄ꯭ꯔꯤꯇꯤꯗ ꯐꯣꯟ ꯇꯧꯕ ꯌꯥꯔꯔꯣꯏ ꯑꯕꯣꯛ, ꯃꯔꯝꯗꯤ ꯄ꯭ꯔꯤꯇꯤ ꯑꯗꯨ ꯉꯁꯤ ꯃꯍꯥꯛꯀꯤ ꯂꯨꯍꯣꯡꯕ ꯅꯨꯃꯤꯠꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ꯫ ꯁꯤꯕꯒꯤ ꯋꯥꯍꯩ ꯑꯗꯨ ꯇꯥꯕꯗ ꯃꯕꯣꯛ ꯑꯗꯨꯁꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯉꯛꯈ꯭ꯔꯦ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯀꯕꯤꯔ ꯑꯗꯨ ꯃꯇꯝ ꯁꯥꯡꯅ ꯒ꯭ꯌꯥꯟ ꯇꯥꯗꯅ ꯂꯩꯔꯨꯔꯕ ꯃꯇꯨꯡꯗ ꯃꯤꯀꯞ ꯊꯣꯛꯂꯛꯈꯤ꯫ ꯍꯥꯏꯕꯗꯤ ꯃꯍꯥꯛꯅ ꯇꯨꯝꯊꯈꯤꯕ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯅꯨꯃꯤꯠ ꯅꯤꯅꯤꯒꯤ ꯃꯇꯨꯡꯗꯅꯤ ꯃꯍꯥꯛꯅ ꯒ꯭ꯌꯥꯟ ꯇꯥꯔꯛꯂꯤꯕ ꯑꯁꯤ꯫ ꯅꯨꯃꯤꯠ ꯑꯁꯤ ꯃꯌꯥꯝꯕ ꯂꯨꯍꯣꯡꯕꯒꯤ ꯅꯣꯡꯉꯥꯟꯕꯒꯤ ꯂꯥꯏꯒꯤ ꯑꯣꯏꯕ ꯂꯥꯏꯁꯣꯟ ꯇꯤꯁꯣꯟ ꯇꯧꯕꯒꯤ ꯊꯧꯔꯝ ꯑꯃ ꯄꯥꯡꯊꯣꯛꯇꯨꯅ ꯂꯩꯔꯤ꯫ ꯀꯕꯤꯔꯅ ꯃꯍꯥꯛꯀꯤ ꯀꯥꯗꯒꯤ ꯊꯣꯛꯂꯛꯄ ꯃꯇꯝꯗ ꯂꯥꯏꯁꯣꯟ ꯇꯤꯁꯣꯟ ꯑꯗꯨ ꯇꯧꯕ ꯊꯦꯡꯅꯕꯗꯒꯤ ꯗꯣꯂꯥꯟ ꯃꯊꯛꯇ ꯑꯃꯨꯛ ꯀꯥꯈꯠꯇꯨꯅ ꯁꯤꯕꯒ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯩꯈꯤ꯫ ꯀꯕꯤꯔꯅ ꯃꯍꯥꯛꯀꯤ ꯈꯨꯅꯝꯗ ꯗ꯭ꯔꯤꯞ ꯌꯥꯜꯂꯨꯕꯒꯤ ꯊꯤꯟꯗꯨꯅ ꯂꯩꯔꯤꯕ ꯖꯦꯜꯀꯣ ꯑꯗꯨꯕꯨ ꯂꯧꯊꯣꯛꯑꯣ ꯍꯥꯏꯗꯨꯅ ꯁꯤꯕꯗ ꯍꯥꯏꯈꯤ꯫ ꯃꯗꯨꯗ ꯁꯤꯕꯅ ꯅꯪ ꯅꯁꯥ ꯌꯥꯝꯅ ꯁꯣꯜꯂꯤ, ꯇꯧꯒꯗꯕ ꯊꯕꯛ ꯌꯥꯝꯅ ꯋꯥꯠꯂꯤ, ꯂꯧꯊꯣꯛꯄ ꯌꯥꯗꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ꯫ ꯑꯗꯨꯒ ꯃꯈꯥ ꯇꯥꯅ ꯍꯥꯏꯔꯛꯏ, ꯅꯪ ꯑꯁꯤ ꯄꯦꯁꯦꯟ ꯌꯥꯝꯅ ꯂꯩꯇꯦ, ꯑꯗꯨꯅ ꯈꯥꯡꯕ ꯀꯟꯕ ꯇꯝꯃꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ꯫ ꯃꯗꯨꯗ ꯀꯕꯤꯔꯅ ꯄ꯭ꯔꯤꯇꯤꯁꯨ ꯈꯥꯡꯕ ꯉꯝꯗꯗꯨꯅ ꯀꯞꯂꯝꯒꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯂꯛꯈꯤ꯫ ꯁꯤꯕꯅ ꯃꯥꯗꯤ ꯂꯨꯍꯣꯡꯂꯕꯅꯤꯅ ꯀꯞꯂꯝꯂꯔꯣꯏ ꯍꯥꯏꯗꯨꯅ ꯈꯨꯝꯂꯛꯈꯤ꯫ ꯃꯗꯨꯗ ꯀꯕꯤꯔꯅ ꯗꯔꯀꯥꯔ ꯑꯣꯏꯗꯦ, ꯂꯨꯍꯣꯡꯒꯦ ꯍꯥꯏꯕꯁꯨ ꯂꯨꯍꯣꯡꯖꯁꯅꯨ ꯍꯥꯏꯅ ꯁꯥꯎꯅ ꯈꯨꯝꯂꯛꯈꯤ꯫ ꯁꯤꯕꯅ ꯍꯥꯏꯔꯛꯈꯤ, ꯑꯩꯅ ꯍꯥꯏꯔꯤꯕꯁꯦ ꯑꯁꯦꯡꯕꯅꯤ, ꯄ꯭ꯔꯤꯇꯤ ꯑꯗꯣ ꯉꯔꯥꯡ ꯂꯨꯍꯣꯡꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ꯫ ꯀꯕꯤꯔ ꯑꯗꯨ ꯄ꯭ꯔꯤꯇꯤ ꯂꯨꯍꯣꯡꯈ꯭ꯔꯦ ꯍꯥꯏꯕ ꯇꯥꯕꯗꯨꯗ ꯃꯍꯥꯛ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯇꯧꯐꯝ ꯈꯪꯗꯦ꯫ ꯗꯣꯂꯥꯟꯗꯒꯤ ꯁꯦꯟꯗꯜ ꯇꯣꯡꯒꯅꯤ ꯍꯥꯏꯕ ꯐꯥꯎꯕ ꯈꯪꯗꯕ ꯃꯈꯩ ꯆꯦꯟꯊꯈꯤ꯫ ꯂꯥꯏꯁꯣꯜ ꯇꯤꯟꯁꯣꯜ ꯇꯧꯔꯤꯕ ꯑꯗꯨꯗ ꯌꯥꯎꯔꯤꯕ ꯃꯕꯣꯛ ꯑꯗꯨꯅ ꯀꯕꯤꯔꯗ ꯀꯗꯥꯏꯗ ꯆꯠꯀꯗꯧꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯈꯥꯝꯂꯛꯈꯤ꯫ ꯃꯗꯨꯗ ꯀꯕꯤꯔꯅ ꯅꯈꯣꯏꯅ ꯂꯥꯏ ꯈꯨꯔꯝꯐꯝ ꯊꯣꯛꯄ ꯑꯗꯨꯝ ꯈꯨꯔꯝꯃꯨ ꯍꯥꯏꯗꯨꯅ ꯁꯥꯎꯅ ꯍꯥꯏꯔꯝꯂꯒ ꯃꯍꯥꯛ ꯆꯦꯟꯊꯣꯛꯈꯤ꯫ ꯑꯁꯨꯝꯅ ꯃꯈꯣꯡꯅ ꯄ꯭ꯔꯤꯇꯤꯒꯤ ꯃꯌꯨꯝ ꯇꯝꯅ ꯆꯦꯜꯂꯛꯈꯤ꯫ ꯁꯤꯕꯅ ꯃꯥꯒꯤ ꯕꯥꯏꯠ ꯒꯥꯔꯤ ꯃꯆꯥ ꯑꯗꯨ ꯄꯨꯗꯨꯅ ꯀꯕꯤꯔꯕꯨ ꯇꯥꯟꯅꯔꯛꯈꯤ꯫ ꯑꯗꯨꯒ ꯂꯝꯕꯦꯜꯗꯒꯤ ꯃꯍꯥꯛꯀꯤ ꯒꯥꯔꯤ ꯑꯗꯨꯗ ꯇꯣꯡꯃꯤꯟꯅꯗꯨꯅ ꯄ꯭ꯔꯤꯇꯤꯒꯤ ꯃꯌꯨꯝꯗ ꯂꯥꯛꯃꯤꯟꯅꯈꯤ꯫ ꯅꯨꯃꯤꯠ ꯑꯁꯤꯁꯨ ꯄ꯭ꯔꯤꯇꯤꯒꯤ ꯂꯨꯍꯣꯡꯕ ꯅꯣꯡꯉꯥꯟꯕꯒꯤ ꯂꯥꯏꯁꯣꯟ ꯇꯤꯟꯁꯣꯟ ꯇꯧꯕꯒꯤ ꯊꯧꯔꯝ ꯑꯃ ꯄꯥꯡꯊꯣꯛꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯄ꯭ꯔꯤꯇꯤꯒꯤ ꯃꯌꯨꯝ ꯍꯦꯛ ꯆꯪꯐꯝꯗ ꯗꯦꯀꯣꯔꯦꯁꯟ ꯇꯧꯗꯨꯅ ꯄ꯭ꯔꯤꯇꯤ ꯋꯤꯠꯁ ꯖꯇꯤꯟꯗꯔ ꯍꯥꯏꯗꯨꯅ ꯊꯥꯗꯨꯅ ꯂꯩꯔꯤꯕ ꯕꯣꯔꯗ ꯑꯗꯨ ꯀꯕꯤꯔꯅ ꯆꯦꯟꯁꯤꯟꯗꯨꯅ ꯂꯪꯈꯥꯏꯔꯒ ꯊꯨꯒꯥꯏꯕ ꯍꯧꯔꯛꯈꯤ꯫ ꯐꯝꯗꯨꯅ ꯂꯩꯔꯝꯂꯤꯕ ꯃꯌꯥꯝ ꯑꯗꯨꯅ ꯀꯕꯤꯔꯅ ꯇꯧꯔꯤꯕ ꯃꯇꯧ ꯑꯗꯨꯗ ꯉꯛꯂꯗꯨꯅ ꯌꯦꯡꯗꯨꯅ ꯂꯩꯅꯈꯤ꯫ ꯑꯗꯨꯒ ꯄ꯭ꯔꯤꯇꯤ ꯍꯥꯏꯗꯨꯅ ꯍꯧꯅ ꯀꯧꯗꯨꯅ ꯄ꯭ꯔꯤꯇꯤꯒꯤ ꯂꯩꯐꯝ ꯊꯤꯗꯨꯅ ꯆꯪꯂꯛꯈꯤ꯫ ꯂꯥꯏꯁꯣꯟ ꯇꯤꯁꯣꯟ ꯇꯧꯗꯨꯅ ꯂꯩꯔꯤꯕ ꯃꯈꯣꯟ ꯇꯥꯔꯛꯄꯗꯒꯤ
तारिबा माइकई अदु तमना कबीर प्रीति प्रीति हाइदुना कौदुना चंगलखी अदुगा लाइसोन तिनसोन तौदुना फमदुना लैरिबा प्रीति अमदि अकोइबदा फमलिबा मयामसिंग अदुगी मरक्ता चंगसलक्तुना लुहोंबा यारोय आई सुंगा यानिंगदे लुहोंबा सि लेपकदबनी हाइदुना चंगजनदुना खामलखी प्रीति अदु वा अमत ngang तुमिन्ना नोंधरगा लै मफमदुर लेरमिबा महाकी मपा अमदि नहासिंग अदु कबीरना तौरिबा मवोंग अदु साउनिंगमनखिदुना कबीरबु लाक्तुना चिंथोरकलगा थोंजिन मपानदा फुदबा हौरखी मतंग अदुदा कबीरगी ममानबा सिबना फुबा अदुबु लेपिरो हाइदुना चेनसिनदुना खामखी अदुबु मसा फरबा नुपा अमना सिबबुसु लाक्तुना इंथोरखी मतंग अदुदा सिबा अदु करी दौरगा खामगदगी हाइबा तौफम खंगलक्तदुना मनाक्ता लेरम्बा गमला अमा पाइखतुना फमदुना लेरम्बा हनुबा अमगी मकोक्ता थोमलगे हाइदुना लाउरखी अदुगा हाइरई करीगुम्बा नोइना सिबा अदु फुबा लेपत्रबदी अहन असिगी मकोक्ता गमला असिना थोमलगनी हाइदुना हाइरकपदगी प्रीतिगी मपा हरपलना कबीरबु फुबा अदु लेपलो हाइदुना खामलखी अदुगा मखोय अनिबु अमु हन चंगलक्पा यारो हाइरगा लापना तानथोरखी कबीर अदु ममाय ममित कायरदुना सोरोक मपालदा लैरी सिबना चुरुप मचै अमा चमदुना पी अदुगा कबीरना चुरुप अदु चिंगलदुना हाइरई सिबा अखोय कैसु तौबा ngamlaroidra हाइदुना हंगलखी सिबना यामना सावरदुना हाइरई नंगना फना लाउ खोंदुना लाउजरबसु महाकना कैसु ताबिदे नंबु मयाम चंगदुना अदुक थीना फुबा अदुदसु महाकना वाही अमा फावबा हाइरगा खामथोकबिदे महाकती थमोय यामना कनबि नुपीनी अदुनबु नंबु काउथोक्तुना लमलानबा नुपा अमागा लुहोंबा ngamlibani हाइदुना चैरखी मदुदा कबीरना हाइरखी अखोइना लाउ खोंदुना तौरिबा मयाम अदो प्रीतिदि कैसु तारमोय अदुना महाकती कैसु खंगमोय हाइदुना हाइरखी मदुदा सिबना नंगना तसेंगना पामलिबसि करिनो हाइदुना हंगलखी कबीरना हाइरखी महाक असे आइगी नुपीनी हौजिमक माबु आइना लौरुगनी हाइदुना अमुकसु प्रीतिगी थोंगानदा मखोय अनि लाखी अदुगा हौना हौना लाउसिलखी लुहोंबा अदु यारोय प्रीतिदी आई खक्तगिनी हाइरदुना हंजिन हंजिन लाउसिलखी मनुंगदा लाइसोन तिनसोल तौदुना लैरिबा अदुदा अकाइबा दुकी मतिक पिरमी अदुगा कबीरना अमुकसु लाउरई प्रीति अदु मंगारक लुहोंख्रबसु अइना माबु सोइदना लौगनी अइ मफम असिदा लेंगदना अदुम लेप्तुना लैगनी हाइदुना हंजिन हंजिन अमुकसु लाउरखी मदुदा प्रीतिगी मपा हटपल अदु ताबा ngamlaktaduna मपानदा लाउ खोंदुना लैरिबा अंगावबा से पुलिसता पाउ पिदुना फानखो हाइदुना हाइखी मदुदगी पुलिस लाक्तुना कबीर अदुबु फादुना पुरगा लोकअपता थमखी मथंगी सिंदा कबीर अमदि सिबा अदु पुलिसकी लोकअपता अफाबा मयामगी मरक्ता तौफम खंगदुना लैरी अदुबु कबीरना चुरुप थकनिंगे पिरौ हाइदुना सिबदा हाइखी नाकंदा लैरिबा मयाम अदुगी मरक्तगी सिबदा चुरुप पिरक्तुना थकी मदुदा मपानदा लैरिबा पुलिस अदुना मफम असी चुरुप थखम नत्ते हाइदुना चैरखी कबीरगी मयामबा कारण लाक्तुना कबीर अमदि सिबा अदु पुलिसतगी लौथोखी मयुम हेड जौबगा कारणना सिबदा कबीर अदु मनिंगी थोंगमदगी पुसनख्रो हाइदुना हाइरखी महाकना मनिंगदा पुसनख्रो हाइरिबगी मरमदि लुहोंबा नोंगानबगी मी मयाम अमा तिनदुना लैरिबा अदुदा खंगनिंगदबगिनी कबीरगी ममा चंगलक्तुना कबीरगी असोकपा अदु उबदुदा हाइरखी नंगना असुकथीना सोकलगा लाक्लिबासि लुहोंख्रबा नुपी अदुगी मनाक्ता चलुरब्रा नंगना असुक यामना इकाइबा खंगद्रिबासि करिगिनो हाइदुना चैरखी अदुगा मखा ताना अमुक चैरई लुहोंबगी तिनदुना लैरिबा मियाम असिना नंगी नचानुपा अतोंबदु कदाइदा चटख्रबगे उदे हाइदुना हंगलक्पदा अइना ओइदबा ngang लैथोकलगा लैरबनी हाइदुना साउना चैरखी मतंग अदुदा कबीरगी मपा अदु साउना चंगलक्तुना कबीरदा युम असिदा चंगलक्पा याररोय चटख्रो हाइदुना हाइरखी मदुदा कबीरना लुहोंबगी थौरम असि लोइबगा आई चटख्रगे हाइदुना युमलुमना चंगे तौबदा महाकी मपादुना फारगा लाक्तुना इंथोरखी नंग युम असिदा अमुक हन्ना चंगलक्पा याररोय हाइदुना महाकु इंथोखी कबीरगी ममा अमदि मयामबना फना कन्ना खामनबु होनै अदु मपागी असाउबदुना कबीरबु युम अदुदगी तांथोकपिरखी फिल्मगी अहानबा सिंदा कबीरबु युम असिदगी तांथोखिबगी मरमदु थौदोक असिननी मतम खरा कबीर सिबगी मयुमदा तांजफम लौदुना लैखी सिबा अमदि मचनुपीना महाकना चाननबा सिन लांगदुना तौरिबा अदु कबीरना यातोन फावबा तंखिदे अदुगा निसादा महाक लाइचुबा हौरखी ममांगी सिंदा कबीर अमदि सिबा अदु पुलिसना फाबदगी मखोइना तोंगदुना लाकपा गाड़ी अदु प्रीतिगी थोंगानदा थमलमखिबा अदु अमुक सिबना लौबा लाखी गाड़ी अदु सिबना थौगे तौबा मतमदा प्रीति अदु मखोइगी दोरान मथक्ता लेप्तुना लैबा उखी अदुगा तंजा अदुदा कबीरसु महाकी फोनदुदा खिंगलखी कबीरना महाक थबक फंगले हाइदुना हाइरखी मदुदा सिबा अदुना हराउरदुना
ꯑꯗꯨꯗꯤ ꯄꯨꯝꯅꯃꯛ ꯀꯥꯎꯊꯣꯛꯂꯣ ꯊꯕꯛꯇ ꯄꯨꯛꯅꯤꯡ ꯆꯪꯂꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ꯫ ꯀꯕꯤꯔꯅ ꯅꯪꯒꯤ ꯒꯥꯔꯤ ꯑꯗꯨ ꯂꯧꯁꯜꯂꯨꯔꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯂꯛꯈꯤ꯫ ꯃꯗꯨꯗ ꯁꯤꯕꯅ ꯑꯩꯒꯤ ꯒꯥꯔꯤ ꯑꯗꯨ ꯕꯕꯥ ꯆꯠꯂꯒ ꯂꯧꯁꯜꯂꯨꯔꯦ ꯍꯥꯏꯗꯨꯅ ꯑꯣꯏꯗꯕ ꯉꯥꯡꯗꯨꯅ ꯈꯨꯝꯈꯤ꯫ ꯀꯕꯤꯔꯅ ꯑꯗꯨꯗꯤ ꯅꯪꯒꯤ ꯕꯕꯥꯅ ꯕꯥꯏꯛ ꯂꯧꯕ ꯆꯠꯄ ꯃꯇꯝꯗ ꯄ꯭ꯔꯤꯇꯤ ꯑꯗꯨ ꯎꯔꯝꯕ꯭ꯔꯥ ꯑꯃꯨꯛꯇ ꯍꯪꯕꯤꯌꯨ ꯍꯥꯏꯗꯨꯅ ꯍꯪꯂꯛꯈꯤ꯫ ꯃꯗꯨꯗ ꯁꯤꯕꯅ ꯑꯣꯏꯗꯕ ꯉꯥꯡꯂꯗꯨꯅ ꯑꯩ ꯀ꯭ꯂꯤꯅꯤꯛꯇ ꯂꯩꯔꯦ ꯐꯔꯛ ꯇꯥꯔꯅꯤ ꯑꯩ ꯀꯣꯟꯅ ꯀꯣꯜ ꯇꯧꯔꯛꯂꯒꯦ ꯍꯥꯏꯗꯨꯅ ꯊꯝꯈꯤ꯫ ꯀꯕꯤꯔ ꯑꯗꯨ ꯍꯥꯏꯐꯝ ꯇꯧꯐꯝ ꯈꯪꯈꯤꯗꯦ꯫ ꯄ꯭ꯔꯤꯇꯤꯒꯤ ꯋꯥꯈꯜ ꯀꯔꯝꯅ ꯀꯥꯎꯕ ꯉꯝꯒꯗꯒꯦ ꯍꯥꯏꯅ ꯈꯟꯕꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯃꯍꯥꯛ ꯋꯥꯖꯈꯤ꯫ ꯃꯍꯥꯛꯀꯤ ꯕꯥꯠꯔꯨꯝꯗ ꯆꯪꯗꯨꯅ ꯕꯥꯠꯔꯨꯝ ꯑꯗꯨꯒꯤ ꯊꯣꯡꯗ ꯃꯍꯥꯛꯀꯤ ꯕꯨꯂꯦꯠ ꯑꯗꯨ ꯌꯦꯛꯈꯤ꯫ ꯑꯗꯨꯒ ꯃꯈꯣꯏ ꯑꯅꯤ ꯕꯨꯂꯦꯠ ꯇꯣꯡꯗꯨꯅ ꯆꯠꯃꯤꯟꯅꯈꯤꯕ ꯊꯧꯗꯣꯛ ꯑꯃ ꯅꯤꯡꯁꯤꯡꯂꯛꯄ ꯍꯧꯔꯛꯈꯤ꯫ ꯀꯕꯤꯔ ꯃꯍꯥꯛꯀꯤ ꯕꯨꯂꯦꯠꯇ ꯄ꯭ꯔꯤꯇꯤꯕꯨ ꯇꯣꯡꯍꯟꯗꯨꯅ ꯀꯣꯏꯕ ꯆꯠꯂꯤ꯫ ꯑꯗꯨꯒ ꯁꯤꯕ ꯑꯃꯗꯤ ꯀꯃꯜꯁꯨ ꯃꯈꯣꯏꯒꯤ ꯃꯅꯤꯡꯗ ꯀ꯭ꯔꯤꯇꯤ ꯑꯃꯗꯤ ꯕꯤꯗ꯭ꯌꯥ ꯇꯣꯡꯍꯟꯗꯨꯅ ꯃꯈꯣꯏ ꯄꯨꯟꯅ ꯒꯥꯔꯤ ꯑꯃꯃꯝ ꯊꯧꯕꯤꯅꯗꯨꯅ ꯂꯝꯕꯤꯗ ꯃꯣꯟꯗꯥ ꯅꯨꯡꯉꯥꯏꯅ ꯆꯠꯂꯤ꯫ ꯀꯟꯅ ꯊꯧꯔꯤꯉꯩ ꯇꯥꯂꯛ ꯑꯗꯨꯗ ꯄ꯭ꯔꯤꯇꯤꯅ ꯀꯕꯤꯔꯒꯤ ꯃꯃꯥꯏ ꯑꯗꯨꯕꯨ ꯃꯉꯣꯟꯗ ꯑꯣꯟꯁꯤꯟꯗꯨꯅ ꯅꯨꯡꯁꯤꯅ ꯆꯨꯞꯄꯤꯈꯤ꯫ ꯑꯗꯨꯗꯒꯤ ꯃꯈꯣꯏ ꯑꯅꯤꯗꯨ ꯒꯥꯔꯤ ꯇꯨꯁꯤꯟꯗꯨꯅ ꯃꯃꯥꯏꯗ ꯈꯒ ꯁꯣꯛꯅꯈꯤ꯫ ꯃꯈꯣꯏ ꯑꯅꯤ ꯀꯔꯤꯁꯨ ꯅꯥꯆꯨꯡꯕ ꯂꯩꯇꯅ ꯑꯃꯨꯛꯁꯨ ꯆꯦꯟꯁꯤꯟꯅꯗꯨꯅ ꯅꯨꯡꯁꯤꯅ ꯀꯤꯁ ꯇꯧꯅꯈꯤ꯫ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯃꯃꯥꯟꯅꯕ ꯑꯃꯗꯤ ꯃꯃꯥꯟꯅꯕꯤꯁꯤꯡ ꯑꯗꯨꯁꯨ ꯉꯛꯅ ꯌꯦꯡꯈꯤ꯫ ꯑꯗꯨꯒ ꯀꯃꯜꯅ ꯈꯨꯄꯥꯛ ꯈꯨꯗꯨꯅ ꯃꯈꯣꯏ ꯑꯅꯤꯕꯨ ꯄꯨꯛꯅꯤꯡ ꯊꯧꯒꯠꯄꯤꯈꯤ꯫ ꯑꯁꯨꯝꯅ ꯃꯥꯒꯤ ꯃꯪꯂꯥꯟ ꯑꯗꯨ ꯑꯃꯨꯛ ꯍꯟꯖꯤꯜꯂꯛꯇꯨꯅ ꯃꯍꯥꯛ ꯄ꯭ꯔꯤꯇꯤꯒꯤ ꯋꯥꯈꯜ ꯀꯥꯎꯕ ꯉꯝꯅꯕ ꯍꯥꯏꯗꯨꯅ ꯌꯨ ꯊꯛꯇꯨꯅ ꯂꯦꯟꯈꯤ꯫ ꯑꯗꯨꯕꯨ ꯄ꯭ꯔꯤꯇꯤꯒꯤ ꯋꯥꯈꯜꯗꯤ ꯃꯥꯒꯤ ꯊꯃꯣꯏꯗꯨꯗꯒꯤ ꯂꯥꯞꯊꯣꯛꯅ ꯆꯠꯈ꯭ꯔꯣ ꯍꯥꯏꯕ ꯁꯨꯡꯌꯥ ꯌꯥꯗ꯭ꯔꯦ꯫ ꯀꯔꯤꯒꯨꯝꯕ ꯃꯇꯝꯗꯁꯨ ꯃꯥꯒꯤ ꯄꯦꯁꯦꯟ ꯌꯦꯡꯂꯤꯉꯩ ꯃꯇꯝꯗ ꯃꯍꯥꯛꯅ ꯄꯦꯁꯦꯟ ꯑꯗꯨꯗ ꯈꯪꯂꯥꯎ ꯂꯥꯎꯈꯠꯇꯨꯅ ꯆꯩꯕ ꯌꯥꯎꯈꯤ꯫ ꯑꯗꯨꯕꯨ ꯊꯪꯅꯕ ꯃꯤꯀꯨꯞꯇ ꯒ꯭ꯌꯥꯟ ꯂꯥꯛꯄꯗꯒꯤ ꯃꯍꯥꯛꯅ ꯁꯣꯏꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯖꯈꯤ꯫ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯄꯦꯁꯦꯟꯗ ꯑꯣꯄꯔꯦꯁꯟ ꯇꯧꯕ ꯃꯇꯝꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯐꯣꯀꯁ ꯂꯩꯈꯤ꯫ ꯃꯔꯝ ꯑꯗꯨꯅ ꯁꯔꯖꯔꯤ ꯇꯧꯔꯤꯉꯩ ꯃꯇꯝꯗ ꯈꯛꯇꯅꯤ ꯃꯍꯥꯛꯅ ꯄ꯭ꯔꯤꯇꯤꯒꯤ ꯋꯥꯈꯜ ꯀꯥꯎꯔꯤꯕ ꯍꯥꯏꯕꯕꯨ꯫ ꯑꯣꯄꯔꯦꯁꯟ ꯍꯦꯛ ꯂꯣꯏꯔꯛꯄ ꯃꯤꯀꯨꯞꯇꯗꯤ ꯄ꯭ꯔꯤꯇꯤꯒꯤ ꯋꯥꯈꯜ ꯑꯗꯨꯕꯨ ꯑꯃꯨꯛꯁꯨ ꯍꯦꯛꯇ ꯅꯤꯡꯁꯤꯡꯂꯛꯈꯤ꯫ ꯀꯕꯤꯔ ꯃꯍꯥꯛꯀꯤ ꯕꯥꯠꯔꯨꯝꯗ ꯃꯈꯨꯠ ꯑꯗꯨ ꯆꯥꯝꯊꯣꯛꯇꯨꯅ ꯂꯩꯔꯤꯉꯩ ꯇꯟꯖꯥ ꯑꯗꯨꯗ ꯁꯤꯕꯅ ꯆꯪꯂꯛꯇꯨꯅ ꯀꯕꯤꯔꯗ ꯍꯥꯏꯔꯛꯈꯤ ꯄ꯭ꯔꯤꯇꯤ ꯑꯗꯨ ꯂꯨꯍꯣꯡꯈ꯭ꯔꯦ꯫ ꯄ꯭ꯔꯤꯇꯤ ꯑꯗꯨ ꯂꯨꯍꯣꯡꯈꯤꯗꯨꯅ ꯃꯍꯥꯛꯀꯤ ꯃꯄꯨꯔꯣꯏꯕꯒꯤ ꯃꯅꯥꯛꯇ ꯆꯠꯈ꯭ꯔꯕꯅꯤ꯫ ꯅꯪ ꯃꯍꯥꯛꯀꯤ ꯋꯥꯈꯜ ꯀꯥꯎꯊꯣꯛꯂꯣ ꯀꯔꯤꯁꯨ ꯀꯥꯟꯅꯔꯔꯣꯏ ꯍꯥꯏꯗꯨꯅ ꯆꯩꯈꯤ꯫ ꯃꯗꯨꯗ ꯀꯕꯤꯔꯅ ꯄ꯭ꯔꯤꯇꯤꯒꯤ ꯋꯥꯈꯜ ꯀꯥꯎꯔꯣ ꯍꯥꯏꯕꯗꯨꯗ ꯁꯥꯎꯅꯤꯡꯃꯟꯈꯤꯗꯨꯅ ꯁꯤꯕꯗ ꯈꯨꯠ ꯊꯥꯒꯦ ꯍꯥꯏꯗꯨꯅ ꯇꯧꯈꯤ꯫ ꯑꯗꯨꯕꯨ ꯁꯤꯕ ꯑꯗꯨꯁꯨ ꯀꯤꯃꯟꯕꯗꯒꯤ ꯃꯅꯤꯡ ꯍꯟꯗꯣꯛꯇꯨꯅ ꯆꯦꯟꯊꯣꯛꯈꯤ꯫ ꯀꯕꯤꯔꯅ ꯋꯥꯈꯜ ꯑꯃꯨꯛ ꯈꯟꯊꯔꯛꯇꯨꯅ ꯁꯤꯕꯗ ꯃꯍꯥꯛ ꯀꯩꯁꯨ ꯇꯧꯔꯣꯏ ꯍꯥꯏꯗꯨꯅ ꯋꯥꯁꯛꯇꯨꯅ ꯑꯃꯨꯛ ꯀꯧꯁꯤꯟꯈꯤ꯫ ꯁꯤꯕꯅ ꯄꯦꯟꯗꯗꯨꯅ ꯋꯥꯍꯩ ꯈꯔ ꯍꯥꯏꯔꯝꯂꯒ ꯃꯍꯥꯛ ꯀ꯭ꯂꯤꯅꯤꯛ ꯆꯠꯄ ꯃꯇꯝ ꯊꯦꯡꯈ꯭ꯔꯦ ꯍꯥꯏꯔꯒ ꯆꯠꯈꯤ꯫ ꯀꯕꯤꯔ ꯃꯇꯝ ꯄꯨꯝꯕꯗ ꯆꯥꯐꯝ ꯊꯛꯐꯝ ꯈꯪꯗꯅ ꯃꯇꯝ ꯆꯨꯞꯄꯗ ꯄ꯭ꯔꯤꯇꯤꯒꯤ ꯋꯥꯈꯜꯗ ꯅꯤꯡꯁꯤꯡꯗꯨꯅ ꯂꯦꯜꯂꯤ꯫ ꯃꯍꯥꯛ ꯑꯁꯤ ꯃꯍꯥꯛꯀꯤ ꯑꯥꯏꯗꯦꯟꯇꯤꯇꯤ ꯐꯥꯎꯕ ꯀꯥꯎꯁꯤꯜꯂꯛꯇꯨꯅ ꯁꯔꯖꯔꯤꯒꯤ ꯁꯨꯠ ꯁꯦꯠꯅ ꯂꯣꯀꯦꯜꯒꯤ ꯋꯥꯏꯟ ꯁꯣꯞꯇ ꯐꯥꯎꯕ ꯆꯪꯗꯨꯅ ꯌꯨ ꯊꯛꯄ ꯍꯧꯔꯛꯈꯤ꯫ ꯃꯍꯥꯛꯀꯤ ꯃꯃꯥꯟꯅꯕ ꯁꯤꯕꯅ ꯃꯌꯨꯝꯗ ꯍꯜꯂꯛꯇ꯭ꯔꯦ ꯍꯥꯏꯗꯨꯅ ꯊꯤꯕ ꯂꯥꯛꯈꯤ꯫ ꯑꯗꯨꯕꯨ ꯂꯣꯀꯦꯜ ꯋꯥꯏꯟ ꯁꯣꯞ ꯑꯗꯨꯗ ꯅꯤꯡꯉꯥꯏꯗꯅ ꯇꯨꯝꯗꯨꯅ ꯂꯩꯔꯝꯈꯤ꯫ ꯃꯇꯝ ꯆꯨꯞꯄꯗ ꯃꯍꯥꯛ ꯌꯨ ꯑꯃꯗꯤ ꯆꯨꯔꯨꯞꯅ ꯃꯍꯥꯛꯀꯤ ꯑꯁꯦꯡꯕ ꯃꯔꯨꯞ ꯑꯣꯏꯔꯛꯈꯤ꯫ ꯁꯤꯕꯅ ꯃꯍꯥꯛꯀꯤ ꯕꯥꯏꯛꯇ ꯀꯕꯤꯔꯅ ꯊꯕꯛ ꯄꯨꯔꯤꯕ ꯍꯣꯁꯄꯤꯇꯥꯜ ꯑꯗꯨꯗ ꯊꯤꯟꯕꯤꯔꯛꯈꯤ꯫ ꯑꯗꯨꯒ ꯃꯍꯥꯛꯅ ꯍꯥꯏꯔꯛꯏ ꯀꯕꯤꯔ ꯅꯪ ꯑꯁꯤ ꯌꯨ ꯊꯛꯃꯟꯗꯅ ꯃꯅꯝ ꯆꯦꯜꯂꯦ ꯑꯗꯨꯅ ꯃꯥꯎꯠ ꯐ꯭ꯔꯦꯁ ꯑꯃ ꯁꯤꯖꯤꯟꯅꯧ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ꯫ ꯃꯗꯨꯗ ꯀꯕꯤꯔꯅ ꯌꯥꯝꯅ ꯊꯧꯁꯥꯗꯅ ꯑꯩꯕꯨ ꯀꯅꯥꯗ ꯑꯃꯨꯛ ꯀꯤꯁ ꯇꯧꯗꯧꯕ ꯂꯩꯔꯤꯒꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ꯫ ꯇꯟꯖꯥ ꯑꯗꯨꯗ ꯍꯣꯁꯄꯤꯇꯥꯜ ꯑꯗꯨꯒꯤ ꯁ꯭ꯇꯥꯐ ꯅꯨꯄꯤ ꯑꯃꯅ ꯀꯕꯤꯔꯗ ꯒꯨꯗ ꯃꯣꯔꯅꯤꯡ ꯁꯥꯔ ꯍꯥꯏꯔꯒ ꯅꯀꯣꯏꯗꯨ ꯈꯔ ꯐꯥꯟꯗꯣꯛꯎ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯈꯤ꯫ ꯃꯗꯨꯗ ꯀꯕꯤꯔ ꯑꯗꯨ ꯌꯥꯝꯅ ꯁꯥꯎꯅꯤꯡꯕ ꯐꯥꯎꯈꯤ꯫ ꯃꯍꯥꯛꯅ ꯁꯤꯕꯗ ꯍꯥꯏ ꯅꯨꯄꯤ ꯑꯁꯤ ꯑꯩ ꯐꯨꯔꯨꯔꯒꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯄꯗ ꯁꯤꯕꯅ ꯀꯔꯤꯁꯨ ꯈꯟꯖꯤꯜꯂꯨꯔꯅꯨ ꯍꯥꯏꯗꯨꯅ ꯈꯥꯝꯈꯤ꯫ ꯇꯁꯦꯡꯕꯗꯤ ꯀꯕꯤꯔ ꯑꯁꯤ ꯄ꯭ꯔꯤꯇꯤ ꯀꯥꯏꯅꯕꯗꯒꯤ ꯃꯍꯥꯛꯀꯤ ꯃꯀꯣꯏ ꯑꯃꯗꯤ ꯃꯁꯝ ꯐꯥꯎꯕ ꯀꯛꯀꯅꯤ ꯍꯥꯏꯕ ꯈꯪꯗꯕꯗꯒꯤ ꯐꯤꯕꯝ ꯑꯁꯤ ꯌꯧꯔꯛꯈꯤꯕꯅꯤ꯫ ꯁꯤꯕꯅ ꯅꯪ ꯄ꯭ꯔꯤꯇꯤꯒꯤ ꯋꯥꯈꯜ ꯀꯥꯎꯅꯕ ꯅꯨꯄꯤ ꯑꯃ ꯀꯣꯏꯔꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ꯫ ꯃꯗꯨꯗ ꯀꯕꯤꯔ ꯑꯗꯨ ꯄ꯭ꯔꯤꯇꯤꯒꯤ ꯋꯥꯈꯜ ꯀꯥꯎꯔꯣ ꯍꯥꯏꯕ ꯑꯗꯨꯗ ꯃꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯃꯟꯗꯨꯅ ꯀꯞꯂꯛꯈꯤ꯫ ꯃꯗꯨꯗ ꯁꯤꯕꯅ ꯅꯨꯄꯥꯅꯕꯨ ꯀꯞꯄ ꯍꯧꯅꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯃꯍꯥꯛꯀꯤ ꯃꯄꯤ ꯑꯗꯨ ꯇꯩꯊꯣꯛꯄꯤꯗꯨꯅ ꯊꯦꯝꯕꯤꯈꯤ꯫ ꯑꯗꯨꯒ ꯍꯣꯁꯄꯤꯇꯥꯜꯗ ꯆꯪꯉꯣ ꯍꯥꯏꯗꯨꯅ ꯆꯪꯍꯜꯂꯝꯃꯒ ꯃꯍꯥꯛꯁꯨ ꯆꯠꯈꯤ꯫ ꯃꯇꯥꯡ ꯑꯁꯤꯗ ꯖꯤꯌꯥ ꯁꯔꯃ ꯀꯧꯕ ꯑꯐꯥꯎꯕ ꯐꯤꯂꯝ ꯀꯨꯝꯕꯤ ꯑꯦꯛꯇ꯭ꯔꯦꯁ ꯑꯃ ꯃꯈꯣꯡ ꯂꯩꯊꯦꯛꯈꯤꯗꯨꯅ ꯀꯕꯤꯔꯅ ꯄꯨꯔꯤꯕ ꯍꯣꯁꯄꯤꯇꯥꯜ ꯑꯗꯨꯗ ꯂꯥꯌꯦꯡꯕ ꯂꯥꯛꯈꯤ꯫ ꯅꯨꯄꯤ ꯑꯗꯨꯒꯤ ꯕꯣꯗꯤꯒꯥꯔꯗ ꯑꯃꯗꯤ ꯃꯦꯅꯦꯖꯔ ꯃꯌꯥꯝꯅ ꯃꯍꯥꯛꯄꯨ ꯍꯨꯏꯜ ꯆꯤꯌꯔ ꯑꯃꯗ ꯇꯣꯡꯍꯟꯗꯨꯅ ꯍꯣꯁꯄꯤꯇꯥꯜ ꯑꯗꯨꯗ ꯏꯟꯁꯤꯟꯗꯨꯅ ꯆꯪꯂꯛꯈꯤ꯫ ꯍꯣꯁꯄꯤꯇꯥꯜ ꯑꯗꯨꯗ ꯄꯨꯔꯤꯕ ꯅꯔꯁ ꯑꯃꯅ ꯀꯕꯤꯔꯒꯤ ꯃꯅꯥꯛꯇ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯑꯐꯥꯎꯕꯤ ꯑꯦꯛꯇ꯭ꯔꯦꯁ ꯖꯤꯌꯥ ꯁꯔꯃ ꯑꯗꯨ ꯁꯥꯔꯗ ꯃꯁꯥꯅ ꯔꯤꯐꯔ ꯇꯧꯗꯨꯅ
layengba lakle haiduna harauna tamki maduda kabirna changalau haiduna sign tauki Zia Sharma adu Kabir gi ka da changlai aduga hospital adu gi phamnaiba nupa amana mahakpu Kabir da mahak asi aphaubi actress VIP patient amani haiduna taki maduda Kabirna VIP patient haiba duda adugi matik sauningba phauki nupa aduna Zia Sharma bu thagatladuna wakoi kaya ngangba horaki Kabir adu achau macha khaiba yamna pamjadaba misak amani aduna mahang nupa aduna ngangliba adu Thawoina taningdaduna khudom table da tak 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 thinuna adum thoksadana laiki adu mahang taningri haiba mawong adu Zia Sharma na khangki nupa aduna Zia da karigumbo hospital asida shooting tawning ba leirabasu mangonda direct heta hairau mahak asi nangi big fan ni haiduna haiki Kabir du khang ngamlaktaduna phuk launa hagolaktuna nupa adu da tainabadi ngamdabanina nurse nupi ani duda oina ngangduna nakchek yeiduna hairai Nakhoi nakok adu chaklabra achou macha adu yamna khaiba pamliba karigino aikhoina celebrity nupi asi ubada aikhoigi ithau adu loina mak kaurabra patient ama lakum matamda kari hana tawguni haibado nakhoi khangdabra haiduna cheraki Kabir gi wahi adu tabada nupa adu gyan taraktuna tuminna thoki aduga Zia Sharma adu su ikaiba phauki nupa adu thoki budagi Kabir adu taptharaktuna Zia da sorry haiduna haiki aduga kadaida kari nungai tabno haiduna hanglaki Zia gi manager Lakshman aduna khumlai dance tawa matamda makhong asi leithekibani saru kaibagi makhon manba masu taki haiduna khumlai maduda Kabirna chahi kya suragi haiduna hanglakpada Zia na kuntaruk sure haiduna hairaki Kabirna Zia gi makhong adu pairaga semba horai maduda Zia adu chaina khangki aduga Kabirna manjir da kaurai ni brace ama purau hairaga Zia gi makhong aduda pansin biki adudagi lepkhatlo haiduna hairakbada Zia adu lepkhalakpa matamda chaina adu khangba ngamduna mahak makhong thangba du thoki adudagi mahak haraubuna loiki Zia na harau mankiduna Kabir da thank you hairamnaga mahak thoki aduga Zia na mahaki manager duda doctor adugi phone lawrau haiduna haiki matang aduda manager aduna Kabir gi phone adu breng breng simpha hairaki maduda kamdongna tawribano haiduna Zia na halko matamda memna doctor adugi phone number adu pamlamgani ai khangbadagi lawroklabani haiduna khumlaki tasengbadi Zia hariba nupi asi Kabir gi attitude adu bo adugi matik ngaujei madam aduna mahakna Kabir da oina thawaina layengba du su lakhibani Kabir gi mayamba karan adu Kabir gi flat lakhi aduga mahaki room na changduna yengba matamda thakpa loikibagi yu bottle hangwa mayam adu ubada karan adugi matik ngakhi tanja adu da karan lei haibadi khangdabarina Kabir adu churup ama thakke haiduna churup ama thakke tawraduna changlakhi mayamba leiramba adu ubadagi churup adu losinki mayam aduna haipetang uhobadagi Kabir changchalaktuna check tawki aduga Kabir gi maya adu phaktu o haiduna yengki aduga hairai nangi naya adu hangapa loina kasille nang yu kyam thaklage haiduna hanglakhi maduda Kabirna hairaki lairiba bottle sing asi aigi nate mathakta leiba aigi imanabe singini haiduna khumlakhi Karanna Kabir da yumna chalasi lao haiduna haiki adubu Kabirna ai chatpa ngamloi haiduna yakide matang aduda Karanna ai papada phajana hainarage lao haiduna chingki maduda Kabirna ai papana chaibagi nate aigi space pamjabagi ni haiduna khumlakhi Karanna themladuna hairai nangna khwaidagi pamjaba bullet Royal Enfield ado aini UK dagi chenkhre hangsiti laklani nang yumda halaktaba tha mari ju sure chalasi lao haiduna chingki maduda Kabir adu sauraduna bebar kaina hairai lairiba bottle sing ase aina thakpagini nang kaidogi haino haiduna hairaki madudagi machin manau ani du sauduna namna rakhi ngaktang leiraga gyan tanarakpadagi yu glass amamam thaklaga wari tapna sanarakhi Kabirna mayamada hanglai nangi honeymoon chatlurabra haiduna maduda Karanna nangi arepa ama khangdibanina hauji phaw honeymoon chatri haiduna khumlakhi adubu Kabirna ngamduna namdana mahak mafam maduda lehoki Karan adu ningma kaina chatki mathangi sinda Kabir adu actress Zia Sharma gi shooting mafamda mahakpu unaba lakhi Zia gi manager aduna Kabir da medam adu thabak chili
ngakhtang ngaibikho haiduna hei mahi bottle ama pirei kabirna hei mahi bottle adubu tangkhai ama haidoktuna yu oina yansinduna thakchinki mahaki tawriba mataw adu ubada Lakshman adu ngakhi aihak leraga jiya adu kabirgi manakta changlaktuna mafam asida aibu unaba lakpibagi damak thank you haiduna hairaki kabirna karimta lokthopla koi leitana direct jiya da hairaki jiya da maga pritiga nungsinabagi wari amadi makhoinina leinakhiba marising adubu chithadana lirakhi aduga makhata na hairei adubu mahakna aibu thadoklamduna mahak mayum pankhre haiduna hairaki jiya na mahakpu unaba laklaga atopa mari leinadaba wari kaya hairakpaduda mahak ngakhi kabirna makhata na hairei nang aigi mateng pangba ngamgadra haiduna jiya na pangye karino haiduna hanglaki maduda kabirna nang aiga physical relation thamba yagadra haiduna hanglaki jiya du kabir gi wahi du tabada phungak ngaki hanba thengnaba sida asigumba jathiba wahi kaya hairakpa duda mahak phungak ngaki kabirna makhata na hairei hujingmak answer piraktrabasu matam khara khankho aduga hairau haiduna aduga makhata rei nangna physical fitness gi matangda nangi apama doctor gi certificate pamba lerabasu aina pige haiduna haiki tanja aduda film shooting yengliba dugi maraktagi sibana kabirda kauraki maduda jiyada mahaki marup singni haina taki jiyana mahaki manager Lakshmanda siboibu changhalo hairamlaga kabirgi wahi adugi paukhom pinaba mahak wakhan khanba changkhre sibana changlakpa matamda makhoiga college ta taminakhiba Kamal adusu yauraki kabirna Kamal bu uba matamda aduki matik harauki aduga nangi license ki matang du kamai tawre haiduna hanglakpa matamda Kamalna mahaki doctor ki license adu phangle haiduna hairaki aduga mahakna mafam aduda lakliba adu kriti gi parents ka luhongnabagi matangda wari sanaba lakpani haiduna hairaki maduda kabirna nanga kriti ga si asengba nungsinarabra haiduna hanglaki kriti hariba nupi asi makhoina college taminakibda hek punba nupi adubuni aduna makhoi ani nungsine haibadu tabada kabirna aduki matik harauki kabirna makhoi ani nungsinabase yamna phare haiduna hairaki matang aduda sibana kabirda hairei nangdi film gi heroine afawba maga punduna yamna nungai leikhre haiduna hairaki kabirna hairei jiyada priti bain gi wari pumba likhre aduna ai awabadu phanabagi damak jiyada physical relation leinasi haiduna hairambani hairaki maduda sibana ngakladuna mahakbu yabu yarakadra haiduna hanglaki kabirna kaidobagi yarakloiduno haiduna khumlaki tanja aduda jiyana kabirbu mahaki manakta laklo haiduna kauraki kabir adu jiyagi manak tamna chatki siba amadi Kamal adu kabirgi mataw adu ubada ngakna yengduna lehoki jiyadi kabirda ngaujaduna leibanina kabirna hairakpa pumnamak loinamak yaki jiya amadi kabir adu tapna loinakhibadagi close oiraki adubu kabirna di jiyada kaya thausakhide jiya adu kabirgi flat ta toina lakpa horaki nongma kabirna sibada phone tauki aduga hairei aigi dress adu jiyana istri takpiduna leiri haiduna hairaki maduda sibana nang kadaida leige haina hanglakpada kabirna ai jiyagi mayumda lei ai tumba hogolakpada ngairi haiduna hairaki sibana nang adudi yamna nungairene haiduna hanglakhi maduda kabirna ai mangona kaisu taude nang lana khanganu haiduna hairei maduda sibana nangna haiba wasi ai yamna thajade haiduna hairaki aduga makhata na hairei jiya adu yamna phaba nupini mahak IIT da graduate ni aduga mahaki mapa aduna Delhi High Court ki Chief Justice ni haiduna hairaki aduna mahak asi yamna phaba nupini aduna maga phajana khangnaro haiduna hairaki sibagi wafam adu tabada kabirna hairei ai priti natana kanabusu nungsiba ngamloi haiduna maduda sibana amuk hairei priti gi wakhal ado thadoklo oiraroi mahak lohongkiba tha taruk surabani haiduna hairaki aduga yusu makhata na thakba lepo hairakpa aduda kabirna sauningman khiduna phone adu kakhi mathangi sinda mi na pak changloi daba lamhang amada gari khamduna leiki gari dugi manungda jiya amadi siba phamduna lei aduga gari dugi mamangda kitang chathoklaga Lakshmanna satil lama tuplaga mi lakpa yengduna leiki jiyana kabirda hairei nangna pangthokningma pumnamak loina pangthoklo ai yare haiduna hairaki madudagi kabir adu priti gi wakhalna mukhalaktuna jiyabu thamlamlaga gari adudagi mahak tholaki
ꯖꯤꯌꯥꯅ ꯍꯥꯏꯔꯛꯂꯤꯕ ꯋꯥꯐꯝ ꯑꯗꯨ ꯀꯕꯤꯔꯗꯨ ꯏꯟꯇꯔꯦꯁ ꯑꯣꯏꯗꯕꯗꯒꯤ ꯃꯍꯥꯛ ꯀꯥꯔꯗꯨꯒꯤ ꯊꯣꯡ ꯑꯗꯨ ꯍꯥꯡꯇꯣꯛꯇꯨꯅ ꯃꯄꯥꯟꯗ ꯊꯣꯛꯂꯛꯈꯤ꯫ ꯖꯤꯌꯥꯅ ꯀꯩꯗꯧꯔꯒꯦ ꯍꯥꯏꯗꯨꯅ ꯃꯅꯤꯡꯗ ꯇꯥꯟꯅꯔꯛꯈꯤ꯫ ꯃꯈꯣꯏꯅꯤꯒꯤ ꯂꯩꯅꯔꯤꯕ ꯃꯑꯣꯡ ꯑꯗꯨ ꯎꯕꯗ ꯃꯦꯅꯦꯖꯔ ꯂꯛꯁꯃꯟ ꯑꯗꯨ ꯉꯛꯈꯤ꯫ ꯖꯤꯌꯥꯅ ꯀꯕꯤꯔꯗ ꯀꯩꯗꯧꯔꯒꯦ ꯍꯥꯏꯗꯨꯅ ꯍꯪꯂꯛꯈꯤ꯫ ꯃꯗꯨꯗ ꯀꯕꯤꯔ ꯑꯗꯨꯅ ꯁꯥꯎꯅ ꯍꯥꯏꯔꯛꯏ, "ꯑꯩꯅ ꯑꯅꯤꯔꯛ ꯍꯟꯅ ꯃꯃꯥꯡꯗꯁꯨ ꯍꯥꯏꯈ꯭ꯔꯦ, ꯑꯩ ꯅꯨꯡꯁꯤꯅꯕ ꯍꯥꯏꯕꯁꯤ ꯑꯩ ꯁꯨꯡꯄꯥꯝ ꯄꯥꯝꯗꯦ" ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ꯫ ꯑꯁꯨꯝꯅ ꯀꯕꯤꯔ ꯑꯗꯨ ꯖꯤꯌꯥꯒꯤ ꯋꯥꯈꯜꯗꯒꯤ ꯑꯃꯨꯛ ꯂꯥꯞꯊꯣꯛꯈꯤꯗꯨꯅ ꯃꯍꯥꯛ ꯄ꯭ꯔꯤꯇꯤꯒꯤ ꯋꯥꯈꯜꯗ ꯑꯃꯨꯛ ꯂꯨꯞꯄ ꯍꯧꯔꯛꯈꯤ꯫ ꯖꯤꯌꯥ ꯑꯗꯨ ꯃꯍꯥꯛꯀꯤ ꯃꯐꯝꯗꯒꯤ ꯀꯕꯤꯔꯅ ꯂꯥꯞꯅ ꯆꯠꯈꯤꯕ ꯑꯗꯨꯗ ꯈꯥꯡꯕ ꯉꯝꯗꯗꯨꯅ ꯌꯥꯝꯅ ꯋꯥꯅ ꯂꯥꯎꯗꯨꯅ ꯂꯩꯍꯧꯏ꯫ ꯀꯕꯤꯔ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤ ꯇꯨꯝꯕ ꯆꯥꯕ ꯊꯛꯄ ꯃꯐꯝ ꯃꯇꯝ ꯂꯣꯏꯅ ꯑꯣꯟꯅꯔꯕꯅꯤꯅ ꯃꯍꯥꯛꯀꯤ ꯍꯣꯁꯄꯤꯇꯥꯜꯒꯤ ꯊꯕꯛ ꯍꯦꯛ ꯂꯣꯏꯕꯒ ꯃꯐꯝ ꯑꯗꯨꯗ ꯇꯨꯝꯗꯨꯅ ꯂꯩꯔꯤ꯫ ꯃꯍꯥꯛ ꯃꯌꯨꯝꯗ ꯍꯟꯒꯅꯤ ꯍꯥꯏꯕ ꯐꯥꯎꯕ ꯀꯥꯎꯕ ꯃꯈꯩ ꯇꯨꯝꯗꯨꯅ ꯂꯩꯔꯤ꯫ ꯃꯇꯥꯡ ꯑꯗꯨꯗ ꯃꯈꯣꯏꯒꯤ ꯅꯔꯁ ꯑꯃꯅ ꯂꯥꯛꯇꯨꯅ "ꯁꯥꯔ, ꯊꯦꯡꯉꯦ" ꯍꯥꯏꯗꯨꯅ ꯍꯧꯗꯣꯛꯄꯤꯈꯤ꯫ ꯃꯍꯥꯛ ꯃꯤꯀꯞ ꯈꯪꯗꯣꯛ ꯊꯣꯛꯂꯛꯇꯨꯅ ꯍꯣꯁꯄꯤꯇꯥꯜ ꯑꯗꯨꯗꯒꯤ ꯃꯌꯨꯝꯗ ꯑꯃꯨꯛ ꯍꯜꯂꯛꯈꯤ꯫ ꯀꯕꯤꯔ ꯅꯤꯁꯥꯗ ꯂꯥꯏꯆꯨꯕ ꯑꯣꯏꯔꯛꯄꯅꯤꯅ ꯃꯁꯥꯗꯨꯁꯨ ꯁꯣꯛꯄ ꯍꯧꯔꯛꯈꯤ꯫ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯑꯍꯤꯡ ꯅꯨꯡꯊꯤꯜꯗꯨ ꯇꯨꯝꯕ ꯑꯣꯟꯅꯔꯛꯄꯅꯤꯅ ꯃꯇꯝ ꯄꯨꯝꯕꯗ ꯃꯁꯥꯗꯨ ꯕꯣꯔꯤꯡꯇ ꯆꯨꯗꯨꯅꯇ ꯂꯩꯈꯤ꯫ ꯃꯍꯥꯛꯀꯤ ꯐ꯭ꯂꯦꯠꯇ ꯃꯍꯥꯛ ꯅꯤꯡꯉꯥꯏꯗꯅ ꯇꯨꯝꯗꯨꯅ ꯂꯩꯔꯤ꯫ ꯀꯕꯤꯔ ꯑꯗꯨ ꯅꯤꯡꯉꯥꯏꯗꯅ ꯇꯨꯝꯗꯨꯅ ꯂꯩꯔꯤꯉꯩꯗ ꯃꯈꯣꯏ ꯍꯣꯁꯄꯤꯇꯥꯜꯒꯤ ꯅꯔꯁ ꯅꯨꯄꯤ ꯃꯟꯖꯤꯔꯤ ꯀꯧꯕ ꯑꯃꯈꯛꯅ ꯀꯕꯤꯔꯗ ꯐꯣꯟ ꯈꯤꯡꯂꯛꯈꯤ꯫ ꯀꯕꯤꯔ ꯑꯗꯨ ꯐꯣꯟ ꯑꯗꯨ ꯄꯥꯏꯅꯤꯡꯗ ꯄꯥꯏꯈꯤ꯫ ꯃꯟꯖꯤꯔꯤꯅ "ꯁꯥꯔ, ꯑꯊꯨꯕ ꯀꯦꯁ ꯑꯃ ꯂꯩꯔꯦ, ꯍꯣꯁꯄꯤꯇꯥꯜꯗ ꯅꯪ ꯑꯝꯇ ꯂꯥꯛꯄꯤꯌꯨ" ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ꯫ ꯀꯕꯤꯔꯅ ꯃꯁꯥ ꯑꯗꯨ ꯍꯩꯅꯤꯡꯗꯅ "ꯉꯁꯤꯗꯤ ꯑꯩꯒꯤ ꯑꯣꯐ ꯗꯦꯅꯤ" ꯍꯥꯏꯔꯒ ꯐꯣꯟ ꯑꯗꯨ ꯀꯛꯈꯤ꯫ ꯑꯗꯨꯒ ꯃꯟꯖꯤꯔꯤꯅ ꯑꯃꯨꯛꯁꯨ ꯐꯣꯟ ꯑꯗꯨ ꯈꯤꯡꯖꯤꯜꯂꯛꯈꯤ ꯑꯗꯨꯒ ꯍꯥꯏꯔꯛꯏ, "ꯁꯥꯔ, ꯄꯦꯁꯦꯟ ꯑꯗꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯑꯔꯨꯕ ꯐꯤꯕꯝꯗ ꯂꯩꯔꯦ, ꯍꯤꯡꯕ ꯑꯃꯗꯤ ꯁꯤꯕꯗꯨ ꯃꯍꯥꯛꯀꯤ ꯂꯥꯏꯕꯛꯀꯤ ꯐꯤꯕꯝꯗ ꯂꯩꯔꯦ" ꯍꯥꯏꯔꯛꯈꯤ꯫ ꯃꯗꯨꯗ ꯀꯕꯤꯔꯅ "ꯑꯩ ꯑꯣꯄꯔꯦꯁꯟ ꯄꯥꯡꯊꯣꯛꯄ ꯉꯝꯂꯣꯏ" ꯍꯥꯏꯗꯨꯅ ꯈꯨꯝꯂꯛꯈꯤ꯫ ꯃꯟꯖꯤꯔꯤꯅ ꯍꯥꯏꯃꯟꯕ ꯑꯗꯨꯗ ꯃꯍꯥꯛꯅ "ꯑꯗꯨꯗꯤ ꯄꯦꯁꯦꯟ ꯑꯗꯨ ꯚꯦꯟꯇꯤꯂꯦꯇꯔ ꯄꯥꯡꯈꯠꯂꯝꯃꯣ, ꯑꯩ ꯑꯊꯨꯕꯗ ꯂꯥꯛꯂꯒꯦ" ꯍꯥꯏꯔꯒ ꯐꯣꯟ ꯊꯝꯈꯤ꯫ ꯀꯕꯤꯔ ꯑꯗꯨ ꯅꯤꯁꯥ ꯆꯥꯁꯤꯜꯂꯒ ꯊꯦꯡꯅ ꯇꯨꯝꯕꯗꯒꯤ ꯇꯨꯝꯁꯤꯠꯁꯨ ꯐꯥꯗꯕꯗꯒꯤ ꯃꯍꯥꯛ ꯉꯥꯎꯔꯤ ꯍꯧꯒꯠꯂꯛꯏ꯫ ꯑꯗꯨꯒ ꯆꯨꯔꯨꯞ ꯃꯆꯩ ꯑꯃ ꯆꯤꯡꯗꯨꯅ ꯃꯍꯥꯛꯀꯤ ꯍꯣꯁꯄꯤꯇꯥꯜꯗ ꯃꯁꯥꯗꯨ ꯒ꯭ꯌꯥꯟ ꯇꯥꯗꯕ ꯃꯈꯩ ꯍꯩꯔꯤ ꯆꯠꯈꯤ꯫ ꯑꯁꯨꯝꯅ ꯄꯦꯁꯦꯟ ꯑꯗꯨꯕꯨ ꯀꯕꯤꯔꯅ ꯑꯣꯄꯔꯦꯁꯟ ꯇꯧꯈꯤ꯫ ꯑꯣꯄꯔꯦꯁꯟ ꯇꯧꯔꯤꯉꯩ ꯃꯅꯨꯡ ꯑꯗꯨꯗ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯀꯕꯤꯔ ꯑꯗꯨ ꯃꯁꯥꯗꯨ ꯒ꯭ꯌꯥꯟ ꯇꯥꯔꯛꯇꯗꯨꯅ ꯂꯦꯛꯊꯔꯛꯈꯤ꯫ ꯑꯗꯨꯅ ꯃꯈꯣꯏꯅ ꯑꯣꯄꯔꯦꯁꯟ ꯇꯧꯔꯤꯕ ꯄꯦꯁꯦꯟ ꯑꯗꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯈꯨꯗꯣꯡꯊꯤꯕꯗ ꯇꯥꯔꯝꯈꯤ꯫ ꯀꯕꯤꯔꯅ ꯃꯍꯥꯛ ꯂꯦꯛꯊꯔꯛꯂꯕꯁꯨ ꯄꯦꯁꯦꯟ ꯑꯗꯨꯕꯨꯗꯤ ꯀꯟꯅꯤꯡꯕꯅ ꯃꯍꯥꯛ ꯄꯦꯁꯦꯟꯗꯨꯒꯤ ꯃꯅꯥꯛꯇ ꯆꯦꯌꯔ ꯑꯃꯗ ꯐꯝꯗꯨꯅ ꯃꯍꯥꯛꯄꯨ ꯑꯦꯁꯤꯁ ꯇꯧꯔꯤꯕ ꯅꯔꯁꯁꯤꯡ ꯑꯗꯨꯗ ꯇꯥꯛꯂꯒ ꯑꯣꯄꯔꯦꯁꯟ ꯑꯗꯨ ꯃꯥꯏ ꯄꯥꯛꯅ ꯄꯥꯡꯊꯣꯛꯈꯤ꯫ ꯑꯣꯄꯔꯦꯁꯟ ꯍꯦꯛ ꯂꯣꯏꯕꯒ ꯀꯕꯤꯔ ꯑꯗꯨ ꯑꯗꯨꯝ ꯒ꯭ꯌꯥꯟ ꯃꯥꯡꯈ꯭ꯔꯦ꯫ ꯍꯣꯁꯄꯤꯇꯥꯜ ꯑꯗꯨꯒꯤ ꯕꯣꯁ ꯑꯗꯨꯅ ꯃꯈꯣꯏꯒꯤ ꯁ꯭ꯇꯥꯐꯁꯤꯡꯗ ꯄꯔꯦꯡ ꯂꯦꯞꯍꯟꯗꯨꯅ ꯉꯔꯥꯡ ꯑꯣꯄꯔꯦꯁꯟ ꯊꯤꯌꯦꯇꯔꯗ ꯀꯔꯤ ꯇꯧꯈꯤꯒꯦ ꯍꯥꯏꯗꯨꯅ ꯍꯪꯕꯗ ꯀꯅꯥꯅꯁꯨ ꯈꯨꯝꯗꯅ ꯇꯨꯃꯤꯟꯅ ꯅꯣꯟꯗꯗꯨꯅ ꯂꯩꯈꯤ꯫ ꯀꯅꯥꯁꯨ ꯈꯨꯝꯂꯛꯇꯕ ꯑꯗꯨꯗ ꯕꯣꯁ ꯑꯗꯨꯅ ꯁꯥꯎꯔꯗꯨꯅ "ꯅꯈꯣꯏꯒꯤ ꯐꯦꯚꯔꯥꯏꯠ ꯁꯔꯖꯟ ꯑꯗꯨ ꯑꯩꯅ ꯂꯥꯏꯁꯦꯟꯁ ꯀꯛꯀꯅꯤ, ꯀꯣꯔꯠꯇ ꯆꯠꯀꯅꯤ" ꯍꯥꯏꯔꯒ ꯁꯥꯎꯅ ꯆꯠꯈꯤ꯫ ꯀꯕꯤꯔ ꯗ꯭ꯔꯤꯞ ꯑꯃ ꯌꯥꯟꯗꯨꯅ ꯕꯦꯗꯇ ꯂꯩꯔꯤ꯫ ナꯀꯜꯗ ꯃꯍꯥꯛꯀꯤ ꯃꯃꯥꯟꯅꯕ ꯁꯤꯕ ꯑꯃꯗꯤ ꯗꯣꯛꯇꯔ ꯑꯃꯒ ꯐꯝꯃꯤꯟꯅꯗꯨꯅ ꯂꯩ꯫ ꯇꯟꯖꯥ ꯑꯗꯨꯗ ꯀꯕꯤꯔꯒꯤ ꯃꯌꯥꯝꯕ, ꯃꯃꯥ ꯑꯃꯗꯤ ꯃꯇꯩꯃ ꯑꯗꯨ ꯆꯪꯂꯛꯄꯗꯒꯤ ꯗꯣꯛꯇꯔ ꯑꯗꯨꯒ ꯁꯤꯕ ꯑꯗꯨ ꯃꯈꯣꯏ ꯑꯅꯤ ꯊꯣꯛꯈꯤ꯫ ꯑꯗꯨꯒ ꯗꯣꯛꯇꯔ ꯑꯗꯨꯅ ꯁꯤꯕꯗ ꯍꯥꯏꯔꯛꯏ, "ꯃꯍꯥꯛꯀꯤ ꯍꯛꯆꯥꯡ ꯑꯁꯤ ꯅꯤꯁꯥ ꯆꯥꯃꯟꯕꯅ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯁꯣꯛꯈ꯭ꯔꯦ, ꯃꯍꯥꯛꯀꯤ ꯂꯤꯚꯔ ꯐꯪꯁꯟ ꯇꯦꯁꯇꯁꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯁꯣꯛꯇꯨꯅ ꯂꯩꯔꯝꯃꯦ꯫ ꯑꯗꯨꯅ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯅ ꯅꯤꯁꯥ ꯆꯥꯗꯨꯅ ꯂꯩꯔꯕꯗꯤ ꯃꯍꯥꯛ ꯃꯄꯨꯟꯁꯤ ꯁꯥꯡꯉꯔꯣꯏ" ꯍꯥꯏꯗꯨꯅ ꯆꯩꯈꯤ꯫ ꯀꯕꯤꯔꯒꯤ ꯃꯃꯥꯅ ꯀꯕꯤꯔꯗ ꯆꯩꯔꯛꯏ, "ꯅꯪ ꯍꯧꯖꯤꯛꯁꯨ ꯌꯨ ꯊꯛꯂꯤꯕ꯭ꯔꯥ? ꯐꯠꯇꯕ ꯕꯦꯗ ꯍꯦꯕꯤꯠꯁꯤꯡ ꯑꯗꯨ ꯊꯥꯗꯣꯛꯂꯣ" ꯍꯥꯏꯗꯨꯅ ꯆꯩꯔꯛꯈꯤ꯫ ꯀꯕꯤꯔꯅ ꯁꯥꯎꯔꯞꯅ ꯈꯨꯝꯂꯛꯈꯤ, "ꯑꯩ ꯅꯨꯡꯇꯤꯒꯤ ꯊꯛꯏ, ꯉꯁꯤꯁꯨ ꯌꯨ ꯊꯛꯏ" ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ꯫ ꯑꯗꯨꯒ ꯃꯃꯥꯗ ꯅꯨꯡꯁꯤꯅ ꯍꯥꯏꯔꯛꯏ, "ꯏꯃꯥ, ꯑꯩꯒꯤ ꯄꯨꯟꯁꯤ ꯑꯁꯦ ꯐꯦꯁ ꯀꯌꯥꯗ ꯆꯠꯂꯤ, ꯈꯤꯇꯪ ꯒ꯭ꯌꯥꯟ ꯇꯥꯕꯤꯌꯨ" ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ꯫ ꯉꯁꯥꯏꯒꯤ ꯁꯤꯕ ꯑꯃꯗꯤ ꯗꯣꯛꯇꯔ ꯑꯗꯨꯒꯤ ꯋꯥꯔꯤ ꯑꯗꯨ ꯃꯈꯥ ꯑꯃꯨꯛ ꯇꯥꯔꯛꯈꯤ꯫ ꯗꯣꯛꯇꯔ ꯑꯗꯨꯅ ꯁꯤꯕꯗ ꯍꯥꯏ, "ꯅꯍꯥꯛꯀꯤ ꯃꯔꯨꯞ ꯑꯁꯤ ꯈꯨꯗꯣꯡꯊꯤꯕ ꯇꯥꯔꯅꯤ꯫ ꯍꯣꯁꯄꯤꯇꯥꯜ ꯑꯗꯨꯒꯤ ꯗꯥꯏꯔꯦꯛꯇꯔꯗ ꯑꯩꯅ ꯍꯥꯏꯅꯕ ꯌꯥꯕ ꯍꯥꯏꯅꯔꯦ, ꯑꯗꯨꯕꯨ ꯃꯍꯥꯛ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯁꯥꯎꯔꯛꯈꯤ꯫ ꯅꯪꯒꯤ ꯅꯃꯥꯟꯅꯕꯗꯨ ꯖꯦꯜ ꯁꯣꯏꯗꯅ ꯆꯪꯂꯅꯤ" ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ꯫ ꯑꯗꯨꯒ ꯋꯥ ꯃꯈꯥ ꯑꯃꯨꯛ ꯇꯥꯔꯛꯏ, "ꯃꯇꯥꯡ ꯑꯁꯤꯗ ꯍꯥꯌꯔ ꯑꯣꯊꯣꯔꯤꯇꯤ ꯂꯣꯏꯅꯃꯛ ꯏꯟꯚꯣꯜꯕ ꯇꯧꯁꯜꯂꯛꯑꯦ, ꯑꯗꯨꯅ ꯃꯍꯥꯛ ꯐꯔꯛ ꯈꯔꯗꯤ ꯁꯣꯏꯗꯅ ꯇꯥꯔꯅꯤ" ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ꯫ ꯃꯗꯨꯗ ꯁꯤꯕꯅ "ꯃꯍꯥꯛꯇꯤ ꯍꯥꯌꯔ ꯑꯣꯊꯣꯔꯤꯇꯤꯒꯗꯤ ꯈꯟꯅꯈꯤꯕ ꯂꯩꯇꯦ, ꯃꯍꯥꯛꯀꯤ ꯊꯕꯛꯇꯤ ꯅꯤꯌꯣꯝ ꯆꯨꯝꯅ ꯇꯧꯖꯕ ꯅꯨꯄꯥ ꯑꯃꯈꯛꯅꯤ" ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ꯫ ꯗꯣꯛꯇꯔ ꯑꯗꯨꯅ ꯁꯤꯕꯗ ꯆꯩꯈꯤ, "ꯅꯍꯥꯛꯀꯤ ꯅꯃꯥꯟꯅꯕ ꯑꯗꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯂꯥꯜꯂꯤ, ꯍꯣꯁꯄꯤꯇꯥꯜꯗꯁꯨ ꯃꯍꯥꯛ ꯃꯀꯣꯏ ꯀꯛꯀꯅꯤ ꯈꯪꯗꯦ, ꯗꯣꯛꯇꯔ ꯍꯥꯏꯕꯁꯤꯗꯤ ꯃꯁꯥ ꯅꯥꯟꯅ ꯂꯩꯒꯗꯕꯅꯤ" ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯑꯗꯨꯒ ꯃꯈꯥ ꯇꯥꯅ ꯍꯥꯏꯔꯛꯏ, "ꯃꯍꯥꯛꯀꯤ ꯃꯌꯥꯝꯕꯒꯤ ꯂꯨꯍꯣꯡꯕ ꯅꯨꯃꯤꯠꯇ ꯃꯣꯔꯐꯤꯟ ꯀꯥꯞꯁꯤꯟꯖꯗꯨꯅ ꯃꯍꯥꯛꯅ ꯋꯥꯟꯊꯗꯨꯅ ꯂꯩꯕ ꯑꯗꯨ ꯃꯍꯥꯛꯀꯤ ꯄꯥꯔꯁꯣꯅꯦꯜꯅꯤ, ꯑꯗꯨ ꯑꯣꯏꯖꯔꯕꯁꯨ ꯃꯍꯥꯛꯀꯤ ꯋꯥꯔꯤ ꯄꯨꯝꯅꯃꯛ ꯂꯩꯕꯥꯛꯅ ꯂꯣꯏꯅꯃꯛ ꯈꯪꯏ, ꯊꯥꯖꯗ꯭ꯔꯒ ꯅꯪ ꯋꯥꯆꯦꯞꯇ ꯆꯦꯛ ꯇꯧ" ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ꯫ ꯃꯁꯤ ꯄꯨꯝꯅꯃꯛ ꯊꯣꯛꯂꯤꯕ ꯑꯁꯤ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯃꯆꯥ ꯑꯗꯨꯅ ꯊꯣꯛꯍꯜꯂꯤꯕ ꯉꯥꯛꯇꯅꯤ ꯍꯥꯏꯗꯨꯅ ꯁꯥꯎꯅ ꯍꯥꯏꯔꯛꯈꯤ꯫ ꯅ꯭ꯌꯨꯁ ꯆꯦꯅꯦꯜꯁꯤꯡꯗꯁꯨ ꯀꯕꯤꯔꯒꯤ ꯋꯥꯔꯤꯅ ꯄꯨꯡꯆꯥꯏ ꯆꯥꯏꯈ꯭ꯔꯦ꯫ ꯃꯍꯥꯛꯅ ꯇꯝꯂꯨꯕ ꯀꯣꯂꯦꯖ ꯑꯗꯨꯒꯤ ꯗꯤꯜ ꯑꯗꯨꯅ ꯄꯥꯎꯒꯤ ꯏꯟꯇꯔꯚ꯭ꯌꯨ ꯑꯃꯗ ꯍꯥꯏ, "ꯀꯕꯤꯔ ꯁꯤꯡꯍ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤ ꯌꯥꯝꯅ ꯕ꯭ꯔꯤꯂꯤꯌꯦꯟꯠ ꯑꯣꯏꯕ ꯗꯦꯜꯂꯤ ꯏꯟꯁꯇꯤꯇ꯭ꯌꯨꯠ ꯑꯣꯐ ꯃꯦꯗꯤꯀꯦꯜ ꯁꯥꯏꯟꯁꯀꯤ ꯇꯣꯞꯄꯔ ꯑꯣꯏꯕ ꯁꯥꯇ꯭ꯔ ꯑꯃꯈꯛꯅꯤ꯫
तबुदु महाक असि यामना सावगनबा मिसक अमखकनि इंडियन मेडिकल काउंसिल हाइबसिदी डॉक्टर खक्तगिनी मतांग असिदा मीडिया की अमदी पॉलिटिक्स की वाफम लेते हाइदुना मीडिया सिंग अदुबु दिल लदुना तांथुरकी पाव असि न्यूज चैनल दा पुंगचाई चाइखी अदुगा कबीर की मयाम अमदी मपानसु पाव असिबु येंगदुना लेरमी पाव दा दिल न वांगांगबा दु उबदगी सीबना कबीर दा इन्फॉर्म तवी अदुबु कबीर दी करिमतसु थौसादना चुरुप ओइना पिरो हाइदुना नीदुना चुरुप थकी कबीर की मयाम कारण मबोकी मनाक संगलक्तुना हाइरी अबोक नंगना मतम पुमदा कबीर बु कदाइदा लेगे हाइदुना थीबदो हौजिक्ति कबीर की लेफम अदु खंगले नंग महाकी मनाक चटनिंगदब्रा हाइदुना हंगलकी मबोक अदुना लेनरीबा कंडीशन की फिबम मसिदा आई महाकी मनाक चतुना माबु उबा पामद्रे हाइदुना हाइरकी कारण हाइरई उनद्रबसु फोन द ओरबसु अमुक्तंगी वारी सनबियु कबीरना ख्वाइदगी याजबा अदुगा महाकु कन्विंस तौबा ngambadi अबोक नतना कनासु लेते हाइदुना हाइरकी मबो अदुना हाइरई महाकी नुसीबा काइनाबगी खांगलिबा चैना अदुदी अखोइना कैदौनुंगदसु शेयर तौबा ngamloi हाइदुना हाइरकी मदुदा कारण अदुदी महाक असि पुंगमांग मांगहलसि हाइरिब्रा हाइदुना हंगलकदा मबोकना महाक चैना अदु खांगजरसनु हाइदुना खुमलखी कबीर महाकी हक्सांग अदु कंखलखी महाकना महाकी रूमदा लेरंबा यू बोतल सिंग अदु कलेक्शन तौरगा महाकी बेसिन अदुदा हाइदोक्तुना मांगहनकी कबीर की थौदोक असि अचौबा इशू अमा ओइरकदौरे मरम अदुना कारण केस अदु माइ पाकनबगीदमक अखंग अहि नुपा मतानदुना कबीरगा मखोय अहुम फमिनदुना वा तानदुना लेरी कारण कबीर हाइरई नंगी केस असि सुम चौथोरकदौरे अदुना महाक असिना नंगी केस असि हैंडल तौगदौरबनी हाइदुना नुपा अदुबु कबीर मसक ताखी कबीरना करिसु थौसादना आइगिदी केस लेते करिगी केसनो हाइदुना हंगलखी अदुगा महाकना मखाताना हाइरई पेशेंट अदु आइगी पेशेंट नते अदुगा आइना ऑपरेशन तौकिबा अदुसु माइ पाक्तुना पेशेंट अदु करिसु प्रॉब्लम लेतरे हाइदुना हाइरखी मदुदा नुपा अदुना मतांग असिदी पेशेंट अदु हिंगबा नत्रगा सीबदुगा मरी लेनदे हाइदुना हाइरखी दरकार ओइदिबदी ऑपरेशन तौरिबा सर्जन अदुबु परमिशन लेवल दा यू अदु थकपरा थक्तबरा असिनी मसीगी केस असिदी क्रिमिनल अमसु मेडिकल नेग्लेंस नि हाइरदुना नंग नुमित अदु यू कयाम थक्के हाइदुना कबीर दा हंगलखी कबीरना आई नुमित अदु हक्सांग अदुकी मतिक नुंगाइखिदे अदुना आइना ऑपरेशन तौबा मतमदा आई माइंड कंट्रोल अदु जीरो लेवल दा लाखी आई लेपा फावबा ngamखिदे मरम अदुना चौकीदा फमदुना आइना डायरेक्शन तौदुना ऑपरेशन अदु माइ पाकना पांगथोकी हाइना खुमलई कबीर की वाहई अदुदा नुपा अदुना आई पुनमक लोइना खंगले तौबुदु मतांग असिदा मरम अमदि लेरी हाइदुना हाइरखी मदुदा कबीर दु साउदुना नुपा अदुदा नंगसु सर्जियला हाइदुना हंगलखी मदुदा नुपा अदुना नो हाइना खुमलखी कबीरना साउरदुना यू सदप हाइना हाइरदुना चैरखी अदुगा मरी लेनदबा वा यामना ngalakanu तानिंगदे हाइदुना हाइरखी महाकु मतेंग पांगबिनबगीदमक्ता लाक्लिबा नुपा अदुदा कबीरना वाहई फजदना हाइरकपा अदुदा कारण कबीर हाइरई नंग तुमिन लयु नंगी मतांग असि इंडियन मेडिकल काउंसिल फावबा इन्वॉल्व तौरबनी अदुना अखोइना तौरिबा सिदा नंगसु अखोइदा कोऑपरेट पियु हाइदुना चैरखी नुपा अदुना मखा ताना हाइरई नंगना ऑपरेशन पांगथोखिबा मतमदा लॉगबुक अमता इंथी नुंगाइना एंट्री तौरमदे मसिना नंगी अचौबा अमदि अरानबा खोंथांग अमनी अदुबु नंगी स्ट्रॉंग पॉइंट अमना पेशेंट अदु कइसु तौद्रबनिना मंगोंदा पैसा खरा पिसनदुना यासननबा तौसी हाइदुना हाइरखी अदुगा मखा ताना अमु हाइरई हॉस्पिटल मैनेजमेंट नंगी ब्लड सैंपल अदु लौरदुना टेस्ट तौबदा अल्कोहल लेवल अमदि कोकिन की लेवल अदु अदुकी मतिक वांगले हाइबसी खंगले कबीर अदु तपना खुमलई पुमनमक अचुम्मा ngактani अदु हौजिक कैदौगदगे हाइदुना हंगलखी नुपा अदुना हाइरई मखोइना तौबा थबकता कोऑपरेशन पिबियु अथुबदा हप्ता अमगी मनुंगदा इन हाउस हियरिंग अमा अरेंज तौरसी हाइना हाइरखी अदुगा मखा तारई नंगी नकोय अदु फांतो यामना लु नानबा ड्रेस सेटलगा लाकदबनी कोर्ट ngangadaba wahaising adu yumda practice toina tau हाइरमखी महाकी वाफम अदु कबीरनसु याकी नुमित असी कबीर की हियरिंग नुमित नि महाक हियरिंग चटनबगीदमक महाकी मकोइदु फांतोके हाइदुना महाकी बाथरूम दा चंगलखी बाथरूम रेक अदु हांगतोकपा मतमदा यू अमा यावदुना लेरंबा उखी मदुदगी महाक साउनिंगबा हेंगलखी महाकी असाउबा सक्तम अदुबु मिंगजेंदा येंगजबा मतमदा अमुक्का हेना सावगतननबगी मरम ओइरखी मदुदगी महाक कंट्रोल तौबा ngamdaduna यू अदु लक्थोक्तुना लोइनमक थक्सिनखी कबीर आउट ऑफ कंट्रोल होइखिदुना महाक बाथरूम अदुदा तादुना लेखी
कोर्ट चटपगी मतम यौरक्लबा फावबदा करीसु पाव पिरक्तबदगी कबीरगी ममानब सीबा अमदि कमलना महाकी रूमदा महाकु कोइथी थीबा चंगलखी ममई थंगदा कबीर अदु बाथरूमदा ज्ञान मांगलगा तादुना लेरंबदु मखोइना थेंगनखी सोमदना कोर्ट की हियरिंग की मतम अदु यौसलकले अदुबु कबीरदी ज्ञान मांगदुना अदुम तादुना लेरी सीबा अमदि कमल अदु अदुकी मतिक मथा सारमी मखोइना करी कमदोरगा कबीरबु ज्ञान ताहनगदगे हाइना खनबदा मथा अदुकी मतिक साजखी सीबना उपाय अमा येंगदुना महाकना ड्रग खरा पोरई अदुगा कबीरदा पिजनबा हाइदुना टेबलदा सेम सादुना लेरी महांगा तौरीबा अदु कमलना उबदा नंगा तौरीबदु करीनो मदु अफबा ओइगद्रा हाइदुना हंगी मदुदा सीबना सावगलक्तुना नंग तुमिन्ना लयु आई तौगे हाइदुना हाइरखी अदुगा सीबना कबीरदा महांगा सेमलिबा ड्रग अदु लोइनमक चिंगहनखी मदुदगी कबीर अदु ज्ञान लाखी कबीर अदु चुरुप मचै अमा चिंगलगा ज्ञान ताना फमदुना लई सीबा अमदि कमलना नंग हियरिंग चटपा थेंगले हाइदुना फिरोन पिसनदुना महाक लोइसनबिरगा कोर्टता मखोइ पुन्ना चटखी मथंगी सिंदा हियरिंग अदु चथदुना लेरी कबीरना यावरिबा हॉस्पिटल अदुगी बॉस अदुना सावरदुना जज अदुदा हाइरई मैडम कबीर हाइबा नुपा आसी यू थकपदा यामना प्रॉब्लम लैबा मीनी महाकना यू थकले हाइबसी महाक याम थेंगना खंखी अदुगा महाकी ड्रेसिंग रूम दसु ड्रग कयारक थेंगनखरे हाइदुना कंप्लेन तौखी मैडम अदुना बॉस अदुदा हाइखी नंगना हाइरिबा ngangliba mayam adu proof piyu court tadi proof darkar oi nangi emotional statement adudi court ta chataba yade haiduna hairakhi maduda boss adu tuminna luktaduna leikhi mahakna thabak tawkhibagi patient sing aduna pirakpa testimonial chahum hena video record lei haiduna hairakhi aduga madam aduna makha tana mu hairai कबीरना तमखिबा कॉलेज दिल्ली इंस्टीट्यूट ऑफ मेडिकल साइंस की दिल नसु कबीर असी अदुकी मतिक होनबा कनबा अमदि पुक्चेल सेंगबा ख्वाइदिग ब्रिलियंट ओइबा स्टूडेंट नि हाइरदुना अइबा सेरोल पिरई हाइदुना हाइखी मतांग अदुदा कबीर अदु मुरुम मुरुम सोनबा हौरई अदुगा महाकी मनाक्ता फमलिबा मयामबा करंदा हाइरई महाकना हाइरिबा सिंग असी अरानबा यामना यावरे नखोइना मसी ओइनबगी दमक सेल कया पिदुना नेके हाइदुना हंगलकी मतांग अदुदा कारण तुमिन्ना कबीर नंग हाक्तंग तुमिन्ना लयु करीगुम्बा नंगना हाइनिंगबा nganingba लेरबसु मफम अमदा फजना हायु हाइदुना हाइरखी जज अदुना कबीरदा हाइरई मदुदी कोर्ट असिदा नंगी नथक्ता थांगलकलिबा वारोन पुमनमा क्रिमिनल प्रोसीडिंग नि अदुना आइना हाइरिबसि सेंगना खुमु हाइरदुना हाइरई नंगी सर्जरी अदु करम्बा मतमदा पांगथोके हाइना हंगलखी मदुदा कबीरना आई निंजंगबा ngamdre हाइदुना खुमलखी मैडम अदुना फरे अदुदी नंग केस अदुगी मतांगदा एक्सप्लेन खरा तौरऊ हाइदुना हंगलखी कबीरना हाइरखी पेशेंट अदुगी ममिंग रवि कवी महाक चही 59 छुरे महाक अदु एक्सीडेंट केसनी महाकी मफम कयादा मल्टीपल फ्रैक्चर लेरे अदुगा महाक अदु डायबिटीज पेशेंट अमसु ओइरमी हाइना खुमलखी जर्स अदुना गुड हाइरदुना वा मखा ताना हंगलई नहांगना सर्जरी तौरिङै मतमदा नंगी सेंस अदु लॉस ऑफ कंट्रोल ओइखिदुना लेक्थरई अदुगा नंग पार्शियली कॉन्शियस ओइदुना नंगी नर्सिंग द इंस्ट्रक्शन पीरगा पेशेंट अदुबु स्टेबलाइज तौखी मसी चुम्ब्रा हाइदुना हंगलखी मदुदा कबीरना यस हाइदुना खुमलखी अदुगा मखा ताना अमु हंगलई नंगना ऑपरेशन तौगदबा नोमा वाटलिङै नुमित्ता नहाक अल्कोहल अमदि केमिकल इंटॉक्सिकेंट ओइबा पोचै सासिन थक्सनब्रा हाइदुना हंगलखी कबीर अदु ngaktang khumnana tuminna ngakchanaduna leiki अदुगा महाक येस आई सिजिनै हाइदुना खुमलखी मदुदा जस अदुना अमु मखा ताना ऑपरेशन तौगदबा नुमित अदुदसु नहाक सिजिनब्रा हाइदुना हंगलकपदा कबीर अदु अमुकसु येस हाइना खुमलखी अदुगा हाइरई आई हौजिकसु ngauri हाइदुना खुमलखी अदुबु आइना थकलिबा पुमनमक ऑपरेशन लोइरबा मतुंगदा थकपा ngakतनी हाइना थमोइ सेंगना खुमलखी महाके पाखुम अदु ताबदा महाकी दमकता लेपिरंबा नुपा अदुसु सौनिंग मंदुना महाकी फाइल अदु खुमजंदुना खांखी मदुदा महाकी मयाम्बा ममानबा अमदि मपा अदु पुंगंगखी मखोइना सिंजा लांजरुरिबा अदु अरेमबदा लोइनमक ताखी कबीरना मखा ताना अमु हाइरई आई युदा यामना ngawba यु एडिक ओइबा नुपा अमनी तौबदबु आइगी यु ngawe हाइदुना आइगी पेशेंट दा कैदौनुंगदा मराइबक थेनबदि ओइखिदे अदुगिदमक्ता आई इसाना सौथोकसै हाइना हाइरखी महाकी वाफम अदुदगी जज अदुना राय तारदुना हाइरई
Kabir nahak chahi mangagi license kakle aduga makha tana clinic amatasu puba yararoi karigumba nangna puramba thoklabadi madugi akanba dandi pigani haiduna hairaki. Kabir adu kapli mari tawraduna just aduda sorry madam haiki mahakna mahaki mayamba karandasu sorry haiduna haiki maramdi mayamba singna silliba dugi mayokta mahakna tawkiba dugi damak mayamba da sorry haiduna haiki. Karan Kabir gidamakta kochen senduna mahaki phanaba gidamak honakiba mayamadu aremada tahanba gidamakta penwandaduna manau pabu khupangna thaki. Kabir adu tawpham khangdana mahak sorokta khongna chatki aduga mahaki awaba du kokna bagidamak amukta churup machai ani phawba chingduna mahak awaba du khangki. Kabir hana yu thaklamba changdagi amukasu hena thakba horaki aduna mahaki lejaba maran mathum yonthokduna yuda paisa thadaba horaki. Mahakna yu asi kayamu yamna thakke haiba matamda dukal adu hangdri mamangda mahakna dukal dugi mamangda phamduna ngaiduna lei. Dukal adu hek hangbaga mahakna sensenduna yu adu case oina lawki. Nongma numit ama Kabir adu churup thakduna mahaki terrace mapanda leiri. Mahaki mamanaba sibana changlakduna nangonda wahang ama hange nang sengna khumu haiduna hairaki. Aduga hairai nang ai ichalnupi Debiyaga luhongba ngamgadra haiduna. Sibagi wahai adu tabada Kabir ngaktang tuminna khumduna leiki. Kabir na hairai nangna aibu kayagi matik ningsibiba haibado ai khangi ai nakta changjalu law haiduna konge tawbada sibana ai adugi matam leitre ai clinic satba thengi haiduna hairaki. Sibana sauna hairai nangi punsi adu nakhai sengna leiba ipami aduna nang yes or no haibadudang hairau haiduna hairaki maduda Kabir na khumlaki. Nangi nasanupi Debiyagi London dagi nupa ama hainaribadusu mahaki damang matik chade aduga aibusu magini haibada matik chade haiduna khumlaki. Sibana kapli hairai nangna dumaina dum tawduna leibado ai yengduna leiba ngamde. Debiyana nangi maramda loinamak khangbani mahaknasu nangbu yamna nungsijabani nang mahaka nungsinaduna phajana settlement da leiro haiduna hairaga mahak kaptharaki. Mathangi numit amada Kabir adu mahakna tumnuna leiringaida mahaki plate adugi mapu aduna changlaktuna mangon haudorai aduga chairei mahaki fridge amadi mahaki AC karaida chakhre haiduna hanglaki. Tasengmadi yumbu asina AC amadi fridge Kabir da hangliba adu Kabir na haiba polam sing adu yonthokduna yu thaktokhibagini aduga yumbu aduna makata na Kabir da chairei nahaki maramda ai pumnamak paw amadi khabardagi pare madudi nangse khwaidagi chawkhattaba tukutchaba doctor amani haujimak yum masi thadokuna chatkhro haiduna haina hairaki aduga makha amuk tarai karigumba nangna mafam asida minute ama het panthaduna leirabadi police ta takani haiduna damka tawduna hairaki maduda Kabir adu thausadana hogalaklaga mahang thakliba churup aduna yumbu dugi makhongda namjilami yumbu adu karisu haiba ngamdana samandana chongduna lei aduga Kabir adu mahaki hui priti adu pamduna yum adudagi thoki. Matang asida mamangi sinda Kabir ga sibaga lokap leiba matamda khangnakiba nupa amakak thengnabadagi ahingdumadi Kabir bu nupa aduna yarek phampiki. Sibana Kabir adu mahaki flat adudagi tanthokre haiba khangbadagi lamjaw sorokta Kabir bu thiba horaki. Kabir adu hotel amada acha thak khara chaduna leiringaida sibaduna ubadagi mahaki manakta changlaktuna hai yumda chalasi lao haiduna maduda Kabir na yakhide. Matang aduda sibana hairaki nangi nabok ado leikidre haiduna Kabir da tamki. Madudagi Kabir adu mabokku uningmankiduna mahaki mayumda sibaga loinana chatki. Kabir adu mahaki hui priti adu pamduna sibagi gari tongduna mayumda lakhi. Mahakna mayum yorokpa matamda ahal lamana hairai Kabir mayam pumnamak nangbu ngaiduna leiribani imungna chango haiduna hairaki. Kabir na imungna changba matamda thawai yaudraba maboki hakchang adugi manakta mahaki mayamba karan adu wakhal nuaisana leptuna leiri aduga Kabir su changsinduna maboki thawai yaudraba hakchang adubu nungsini yengjaki. Kabir gi mapa adu mama kaina khibagi maichak khangduna mathanta tongana ungduna phamduna lei. Kabir na mapa gi manakta changlaktuna hai papa mayam singi maraktagi papa na thamoi khwaidagi hena soklamgani haiba ai khangi adu papa ngasi ase ai papa gi damak yum masida laklabani asiguma numit asi
ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯑꯃꯨꯛ ꯍꯟꯅ ꯂꯥꯛꯀꯅꯤ ꯍꯥꯏꯕ ꯑꯩ ꯅꯣꯡꯃꯇꯁꯨ ꯈꯜꯂꯨꯗꯦ꯫ ꯑꯩꯅ ꯂꯥꯟꯈꯤꯕ ꯄꯨꯝꯅꯃꯛ ꯑꯗꯣ ꯑꯃꯨꯛꯇ ꯉꯥꯛꯄꯤꯌꯨ ꯍꯥꯏꯗꯨꯅ ꯃꯄꯥꯗ ꯍꯥꯏꯖꯈꯤ꯫ ꯀꯕꯤꯔꯒꯤ ꯋꯥꯍꯩ ꯑꯗꯨ ꯇꯥꯕꯗ ꯃꯄꯥ ꯑꯗꯨ ꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯅ ꯂꯩꯔꯝꯕꯒ ꯑꯃꯨꯛꯀ ꯍꯦꯟꯅ ꯅꯨꯡꯁꯤꯔꯛꯇꯨꯅ ꯃꯆꯥꯕꯨ ꯀꯣꯟꯗꯨꯅ ꯀꯞꯈꯤ꯫ ꯀꯕꯤꯔꯅ ꯃꯄꯥꯕꯨ ꯃꯕꯣꯛꯀꯤ ꯃꯊꯧ ꯃꯉꯝ ꯄꯥꯡꯊꯣꯛꯅꯕꯒꯤꯗꯃꯛ ꯃꯌꯥꯝꯅ ꯉꯥꯏꯗꯨꯅ ꯂꯩꯔꯦ ꯍꯥꯏꯗꯨꯅ ꯏꯃꯨꯡꯗ ꯄꯨꯁꯤꯟꯗꯨꯅ ꯆꯪꯈꯤ꯫ ꯀꯕꯤꯔꯅ ꯃꯕꯣꯛꯀꯤ ꯐꯣꯇꯣꯗ ꯊꯦꯠꯂꯤꯕ ꯂꯩ ꯄꯔꯦꯡ ꯑꯗꯨꯕꯨ ꯂꯧꯊꯣꯛꯄꯤ, ꯑꯗꯨꯒ ꯂꯩꯔꯤꯕ ꯁꯤꯆꯨꯋꯦꯁꯟ ꯑꯗꯨꯒ ꯏꯆꯥꯟ ꯆꯥꯟꯅꯗꯕꯤꯗ ꯃꯍꯥꯛꯅ ꯊꯥꯏꯅꯒꯤ ꯏꯁꯩ ꯑꯃ ꯒ꯭ꯔꯥꯃꯣꯐꯣꯟ ꯑꯗꯨꯗ ꯊꯥꯔꯛꯈꯤ, ꯑꯗꯨꯒ ꯃꯍꯥꯛꯅ ꯍꯥꯏꯔꯛꯈꯤ ꯃꯁꯤꯒꯤ ꯏꯁꯩ ꯑꯁꯦ ꯑꯩꯒꯤ ꯏꯕꯣꯛꯅ ꯈ꯭ꯋꯥꯏꯗꯒꯤ ꯄꯥꯝꯖꯔꯝꯕ ꯏꯁꯩꯅꯤ ꯍꯥꯏꯗꯨꯅ꯫ ꯏꯁꯩ ꯑꯗꯨ ꯇꯥꯔꯒ ꯃꯌꯥꯝ ꯑꯗꯨ ꯃꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯗꯨꯅ ꯀꯞꯅꯔꯛꯈꯤ꯫ ꯃꯕꯣꯛꯀꯤ ꯍꯛꯆꯥꯡ ꯑꯗꯨꯕꯨ ꯄꯣꯂꯣꯏꯐꯝꯗ ꯄꯨꯅꯕꯒꯤꯗꯃꯛ ꯒꯥꯔꯤ ꯑꯃꯗ ꯊꯥꯡꯀꯠꯅꯕ ꯍꯣꯠꯅꯔꯤ꯫ ꯃꯇꯥꯡ ꯑꯗꯨꯗ ꯅꯨꯄꯥ ꯑꯃꯅ ꯕꯣꯗꯤ ꯑꯗꯨ ꯐꯖꯅ ꯄꯥꯏꯌꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ꯫ ꯃꯗꯨꯗ ꯀꯕꯤꯔꯅ ꯁꯥꯎꯔꯗꯨꯅ ꯀꯅꯥꯅꯣ ꯍꯧꯖꯤꯛ ꯑꯩꯒꯤ ꯑꯕꯣꯛꯇ ꯕꯣꯗꯤ ꯍꯥꯏꯅ ꯍꯥꯏꯔꯤꯕꯗꯣ ꯍꯥꯏꯗꯨꯅ ꯂꯥꯎꯔꯛꯈꯤ꯫ ꯃꯗꯨꯗ ꯃꯍꯥꯛꯀꯤ ꯃꯌꯥꯝꯕ ꯀꯥꯔꯟꯅ ꯀꯕꯤꯔꯕꯨ ꯊꯦꯝꯖꯤꯟꯕꯤꯈꯤ꯫ ꯃꯊꯪꯒꯤ ꯁꯤꯟꯗ ꯀꯕꯤꯔ ꯑꯗꯨ ꯃꯀꯣꯏ ꯀꯛꯈ꯭ꯔꯦ꯫ ꯃꯍꯥꯛꯀꯤ ꯂꯩꯈꯥ ꯇꯥꯔꯨꯔꯕ ꯄꯨꯟꯁꯤ ꯑꯗꯨꯕꯨ ꯑꯃꯨꯛ ꯅꯧꯍꯧꯅꯅ ꯌꯦꯅꯤꯡꯍꯨꯟꯗꯨꯅ ꯑꯐꯕ ꯂꯝꯕꯤ ꯑꯃꯗ ꯆꯠꯂꯒꯦ ꯍꯥꯏꯅ ꯈꯜꯂꯛꯈꯤ꯫ ꯀꯕꯤꯔꯅ ꯃꯍꯥꯛꯀꯤ ꯃꯇꯝ ꯀꯨꯏꯅ ꯊꯥꯗꯣꯛꯂꯨꯔꯕ ꯕꯨꯂꯦꯠ ꯑꯗꯨꯕꯨ ꯒꯦꯔꯦꯖꯇꯒꯤ ꯂꯧꯊꯣꯛꯂꯒ ꯊꯧꯅꯕꯒꯤꯗꯃꯛ ꯆꯨꯔꯨꯞ ꯑꯃ ꯆꯤꯡꯂꯒ ꯁ꯭ꯇꯥꯔꯠ ꯇꯧꯔꯛꯈꯤ꯫ ꯇꯟꯖꯥ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯃꯄꯥ ꯑꯗꯨ ꯆꯪꯂꯛꯄꯗ ꯀꯕꯤꯔꯅ ꯆꯨꯔꯨꯞ ꯑꯗꯨ ꯂꯪꯊꯣꯛꯈꯤ꯫ ꯃꯗꯨ ꯎꯕꯗ ꯃꯄꯥꯅ ꯍꯥꯏꯔꯛꯈꯤ, ꯀꯩꯁꯨ ꯀꯥꯏꯗꯦ ꯊꯛꯎ, ꯑꯩꯁꯨ ꯑꯩꯒꯤ ꯀꯣꯂꯦꯖꯀꯤ ꯃꯇꯝꯗ ꯊꯛꯂꯛꯈꯤ ꯍꯥꯏꯔꯗꯨꯅ ꯍꯥꯏꯔꯛꯈꯤ꯫ ꯃꯗꯨꯗ ꯀꯕꯤꯔꯅ ꯃꯄꯥꯗ ꯂꯥꯜꯂꯦ ꯍꯥꯏꯖꯈꯤ, ꯑꯗꯨꯒ ꯋꯥꯁꯛꯇꯨꯅ ꯍꯥꯏꯔꯛꯏ ꯑꯩ ꯑꯁꯤꯒꯨꯝꯕ ꯐꯠꯇꯕ ꯊꯕꯛ ꯑꯁꯤ ꯑꯃꯨꯛ ꯍꯟꯅ ꯇꯧꯔꯔꯣꯏ ꯍꯥꯏꯗꯨꯅ ꯃꯄꯥꯗ ꯍꯥꯏꯔꯛꯈꯤ꯫ ꯃꯍꯥꯛꯀꯤ ꯃꯄꯥꯅ ꯍꯥꯏꯔꯛꯏ, ꯅꯪꯒꯤ ꯕꯥꯏꯠ ꯑꯁꯤ ꯃꯇꯝ ꯄꯨꯝꯕꯗ ꯅꯪꯒꯤ ꯅꯕꯣꯛꯅ ꯆꯥꯝꯊꯣꯛꯍꯟꯗꯨꯅ ꯌꯥꯝꯅ ꯂꯨꯅ ꯅꯥꯟꯅꯇ ꯊꯝꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ꯫ ꯑꯗꯨꯒ ꯃꯈꯥ ꯇꯥꯅ ꯍꯥꯏꯔꯛꯏ, ꯃꯁꯤꯒꯤ ꯕꯥꯏꯠ ꯑꯁꯤ ꯇꯣꯡꯗꯨꯅ ꯅꯪ ꯀꯣꯏꯔꯨꯔꯣ, ꯑꯗꯨꯒ ꯅꯪꯅ ꯍꯜꯂꯛꯂꯕ ꯃꯇꯝꯗ ꯅꯪꯒꯤ ꯂꯨꯍꯣꯡꯕꯒꯤ ꯋꯥꯐꯝꯁꯨ ꯈꯟꯅꯔꯁꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ꯫ ꯀꯕꯤꯔ ꯂꯝꯕꯤꯒꯤ ꯇ꯭ꯔꯥꯐꯤꯛ ꯄꯣꯏꯟꯠ ꯑꯃꯗ ꯄꯟꯗꯨꯅ ꯂꯩꯔꯤ꯫ ꯃꯍꯥꯛꯀꯤ ꯅꯥꯀꯟꯗ ꯂꯩꯔꯤꯕ ꯄꯥꯔꯛ ꯑꯗꯨꯗ ꯃꯍꯥꯛꯅ ꯌꯦꯡꯊꯣꯔꯛꯄ ꯃꯇꯝꯗ ꯌꯥꯝꯅ ꯆꯤꯡꯅꯅ ꯀꯅꯥꯒꯨꯝꯕ ꯑꯃ ꯂꯩꯕ ꯎꯈꯤ꯫ ꯇ꯭ꯔꯥꯐꯤꯛꯀꯤ ꯒ꯭ꯔꯤꯟ ꯂꯥꯏꯠ ꯑꯗꯨ ꯍꯦꯛ ꯊꯥꯜꯂꯛꯄꯒ ꯃꯍꯥꯛ ꯄꯥꯔꯛ ꯑꯗꯨꯗ ꯂꯩꯁꯤꯟꯗꯨꯅ ꯆꯪꯂꯛꯈꯤ꯫ ꯀꯕꯤꯔꯅ ꯄꯥꯔꯛ ꯑꯗꯨꯗ ꯆꯪꯂꯛꯄ ꯃꯇꯝꯗ ꯄ꯭ꯔꯤꯇꯤ ꯑꯗꯨ ꯄ꯭ꯔꯦꯒꯅꯦꯟꯠ ꯑꯣꯏꯗꯨꯅ ꯍꯅꯨꯕꯤ ꯑꯃꯒ ꯕꯦꯟꯆ ꯑꯃꯗ ꯐꯝꯗꯨꯅ ꯂꯩꯔꯝꯕ ꯎꯈꯤ꯫ ꯄ꯭ꯔꯤꯇꯤꯕꯨ ꯎꯕ ꯃꯤꯀꯨꯞꯇ ꯃꯍꯥꯛ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯅꯤꯡꯉꯝꯗꯕ ꯑꯃꯗꯤ ꯅꯨꯡꯁꯤꯕ ꯐꯥꯎꯔꯛꯈꯤ꯫ ꯄ꯭ꯔꯤꯇꯤꯕꯨ ꯉꯥꯏꯍꯥꯛ ꯌꯦꯡꯂꯝꯂꯒ ꯃꯍꯥꯛ ꯅꯤꯡꯉꯝꯗꯅ ꯍꯟꯈꯤ꯫ ꯀꯕꯤꯔ ꯑꯗꯨ ꯃꯌꯨꯝꯗ ꯇꯨꯝꯐꯝ ꯆꯥꯐꯝ ꯈꯪꯈꯤꯗꯦ꯫ ꯊꯃꯣꯏ ꯑꯗꯨ ꯃꯊꯨꯝ ꯃꯔꯥꯡ ꯍꯧꯈꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯐꯅ ꯋꯥꯖꯔꯕꯁꯨ ꯅꯤꯁꯥꯗꯤ ꯁꯤꯖꯤꯟꯅꯈꯤꯗ꯭ꯔꯦ꯫ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛ ꯃꯌꯨꯝ ꯊꯥꯗꯣꯛꯇꯨꯅ ꯃꯍꯥꯛꯀꯤ ꯑꯋꯥꯕꯗꯨ ꯄꯣꯊꯥꯅꯕ ꯑꯔꯥꯞꯄ ꯃꯐꯝ ꯑꯃꯗ ꯆꯠꯇꯨꯅ ꯂꯩꯈꯤ꯫ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯑꯋꯥꯕ ꯄꯨꯝꯅꯃꯛ ꯑꯗꯨꯕꯨ ꯃꯁꯥ ꯃꯊꯟꯇ ꯐꯥꯊꯖꯗꯨꯅ ꯀꯟꯇ꯭ꯔꯣꯜ ꯇꯧꯖꯈꯤ꯫ ꯅꯣꯡꯃ ꯀꯃꯜ ꯑꯃꯗꯤ ꯁꯤꯕ ꯑꯗꯨ ꯍꯧꯅꯗꯨꯅ ꯀꯕꯤꯔꯒꯤ ꯃꯅꯥꯛꯇꯨꯗ ꯂꯥꯛꯈꯤ꯫ ꯑꯗꯨꯒ ꯀꯃꯜꯅ ꯀꯕꯤꯔꯗ ꯁꯥꯎꯅ ꯍꯥꯏꯔꯛꯏ, ꯑꯩꯅ ꯐꯣꯟ ꯀꯌꯥꯔꯛ ꯇꯧꯔꯕꯁꯨ ꯅꯪꯅ ꯁꯨꯡꯄꯥꯏ ꯄꯥꯏꯈꯠꯂꯛꯇꯦ, ꯀꯔꯤꯒꯤꯅꯣ ꯍꯥꯏꯗꯨꯅ ꯍꯪꯈꯤ꯫ ꯃꯗꯨꯗ ꯀꯕꯤꯔꯅ ꯀꯃꯜꯗ ꯍꯥꯏꯔꯛꯈꯤ, ꯅꯪꯒꯤ ꯂꯨꯍꯣꯡꯒꯗꯕ ꯅꯨꯃꯤꯠ ꯅꯤನಿ ꯈꯛꯇ ꯉꯥꯏꯔꯕ កាꯟꯁꯤꯗ ꯃꯐꯝ ꯑꯁꯤꯗ ꯀꯩꯗꯧꯕ ꯂꯥꯛꯂꯤꯅꯣ ꯍꯥꯏꯗꯨꯅ ꯍꯪꯈꯤ꯫ ꯑꯗꯨꯒ ꯋꯥꯔꯤ ꯐꯖꯅ ꯁꯥꯟꯅꯁꯤ ꯍꯥꯏꯗꯨꯅ ꯃꯐꯝ ꯑꯃꯗ ꯃꯈꯣꯏ ꯑꯍꯨꯝ ꯐꯝꯃꯤꯟꯅꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯕ ꯍꯧꯔꯛꯏ꯫ ꯀꯕꯤꯔꯅ ꯍꯥꯏꯔꯛꯏ, ꯑꯩꯅ ꯅꯣꯡꯃ ꯄꯥꯔꯛꯇ ꯄ꯭ꯔꯤꯇꯤꯒ ꯊꯦꯡꯅꯈꯤ, ꯑꯗꯨꯕꯨ ꯃꯍꯥꯛꯇꯤ ꯍꯥꯟꯅꯒꯤ ꯀꯣꯂꯦꯖꯀꯤ ꯃꯇꯧ ꯑꯗꯨꯗꯤ ꯑꯣꯏꯔꯝꯗ꯭ꯔꯦ, ꯃꯧ ꯑꯃ ꯑꯣꯏꯔꯗꯨꯅ ꯄ꯭ꯔꯦꯒꯅꯦꯟꯠ ꯑꯣꯏꯗꯨꯅ ꯂꯩꯍꯧꯔꯦ ꯍꯥꯏꯗꯨꯅ ꯇꯝꯈꯤ꯫ ꯃꯗꯨꯗ ꯀꯃꯜꯅ ꯑꯗꯨ ꯀꯩꯗꯧꯔꯒꯦ ꯍꯥꯏꯗꯨꯅ ꯍꯪꯂꯛꯈꯤ꯫ ꯃꯗꯨꯗ ꯀꯕꯤꯔꯅ ꯄ꯭ꯔꯤꯇꯤꯗ ꯑꯩꯈꯣꯏ ꯑꯅꯤ ꯂꯩꯃꯤꯟꯅꯔꯁꯤ ꯍꯥꯏꯔꯒꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ꯫ ꯃꯗꯨꯗ ꯁꯤꯕꯅ ꯅꯪꯒꯤ ꯋꯥꯐꯝ ꯑꯗꯨꯕꯨ ꯄ꯭ꯔꯤꯇꯤꯅꯕꯨ ꯌꯥꯕꯤꯔꯛꯀꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯂꯛꯈꯤ꯫ ꯃꯗꯨꯗ ꯀꯕꯤꯔꯅ ꯀꯩꯗꯧꯕꯒꯤ ꯌꯥꯔꯛꯂꯣꯏꯗꯣꯏꯅꯣ, ꯃꯍꯥꯛ ꯑꯁꯤ ꯑꯩꯒꯤꯅꯤ, ꯃꯍꯥꯛ ꯑꯁꯤ ꯌꯨꯝ ꯄꯥꯜꯂꯦ, ꯑꯉꯥꯡ ꯂꯩꯔꯦ, ꯑꯣꯏꯅꯤꯡꯕ ꯑꯣꯏꯖꯁꯅꯨ, ꯑꯗꯨꯕꯨ ꯄ꯭ꯔꯤꯇꯤꯗꯤ ꯀꯅꯥꯒꯤꯁꯨ ꯑꯣꯏꯕ ꯌꯥꯔꯣꯏ, ꯃꯍꯥꯛ ꯑꯩ ꯌꯥꯎꯗꯅ ꯍꯤꯡꯕꯗ ꯀꯩꯁꯨ ꯅꯨꯡꯉꯥꯏꯔꯝꯂꯣꯏ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ꯫ ꯃꯗꯨꯗ ꯀꯃꯜꯅ ꯄ꯭ꯔꯤꯇꯤꯗꯤ ꯅꯪ ꯌꯥꯎꯗꯅ ꯍꯤꯡꯕꯗ ꯃꯍꯥꯛ ꯅꯨꯡꯉꯥꯏꯔꯝꯂꯣꯏ ꯍꯥꯏꯔꯤꯕꯗꯣ ꯅꯪ ꯀꯃꯥꯏꯅ ꯈꯪꯂꯤꯕꯅꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ꯫ ꯃꯗꯨꯗ ꯀꯕꯤꯔꯅ ꯍꯥꯏꯔꯛꯏ, ꯅꯪꯒꯤ ꯀ꯭ꯔꯤꯇꯤꯅ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯕ ꯃꯇꯝꯗ ꯅꯪꯗꯤ ꯈꯪꯖꯗꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯂꯛꯈꯤ꯫ ꯀꯕꯤꯔꯗ ꯀꯃꯜꯅ ꯍꯥꯏꯔꯛꯏ, ꯀꯕꯤꯔ ꯅꯪꯅ ꯃꯗꯨ ꯇꯧꯔꯨꯕ ꯃꯇꯝꯗ ꯅꯪꯒ ꯈꯟꯅ ꯆꯩꯅꯒꯗꯧꯔꯤꯕꯗꯨ ꯃꯍꯥꯛꯀꯤ ꯃꯄꯥ ꯈꯛꯇ ꯅꯠꯇꯦ, ꯃꯍꯥꯛꯀꯤ ꯍꯁꯕꯦꯟ ꯑꯗꯨꯒꯁꯨꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ꯫ ꯀꯕꯤꯔꯅ ꯍꯥꯏꯔꯛꯏ, ꯃꯥꯒꯤ ꯅꯨꯄꯥ ꯀꯅꯥꯅꯣ ꯑꯩ ꯈꯪꯗꯦ, ꯗꯔꯀꯥꯔ ꯑꯣꯏꯗꯦ, ꯑꯩ ꯃꯨꯝꯕꯥꯏꯗ ꯆꯠꯇꯨꯅ ꯄ꯭ꯔꯤꯇꯤꯕꯨ ꯂꯧꯔꯨꯔꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ꯫ ꯃꯗꯨꯗ ꯁꯤꯕꯅ ꯅꯪ ꯑꯗꯨꯃꯥꯏꯅ ꯇꯧꯒꯅꯨ ꯍꯥꯏꯗꯨꯅ ꯍꯥꯏꯖꯈꯤ꯫ ꯑꯗꯨꯒ ꯀꯕꯤꯔꯅ ꯀꯃꯜꯗ ꯃꯈꯥ ꯇꯥꯅ ꯍꯥꯏꯔꯛꯏ, ꯅꯪꯒꯤ ꯂꯨꯍꯣꯡꯕ ꯑꯗꯨ ꯅꯨꯃꯤꯠ ꯅꯤꯅꯤ ꯋꯥꯠꯂꯤꯕ ꯅꯠꯇ꯭ꯔꯥ? ꯅꯪꯒꯤ ꯂꯨꯍꯣꯡꯕ ꯅꯨꯃꯤꯠ ꯑꯗꯨꯗ
ꯄ꯭ꯔꯤꯇꯤ ꯏꯕꯥꯏꯅꯤ ꯁꯣꯏꯗꯅ ꯂꯥꯛꯀꯅꯤ ꯍꯥꯏꯗꯨꯅ ꯀꯃꯤꯠꯃꯦꯟ ꯄꯤꯈꯤ꯫ ꯃꯍꯥꯛꯀꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯁꯤꯕ ꯑꯗꯨ ꯉꯛꯄꯅ ꯂꯣꯏꯈꯤ꯫ ꯀꯕꯤꯔ ꯑꯃꯗꯤ ꯁꯤꯕ ꯑꯗꯨ ꯄ꯭ꯔꯤꯇꯤꯅ ꯍꯦꯛ ꯍꯦꯛ ꯂꯥꯛꯀꯟꯕ ꯄꯥꯔꯛ ꯑꯗꯨꯗ ꯂꯥꯛꯇꯨꯅ ꯃꯈꯣꯏ ꯑꯅꯤ ꯄ꯭ꯔꯤꯇꯤꯕꯨ ꯉꯥꯏꯗꯨꯅ ꯂꯩꯔꯤ꯫ ꯁꯤꯕꯅ ꯀꯕꯤꯔꯗ ꯍꯥꯏꯔꯛꯏ ꯄ꯭ꯔꯤꯇꯤ ꯑꯗꯨ ꯂꯨꯍꯣꯡꯈꯤꯕ ꯊꯥ 7 ꯐꯥꯈ꯭ꯔꯕꯅꯤ, ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯋꯥꯈꯜꯂꯣꯟ ꯑꯗꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯍꯣꯡꯂꯝꯂꯅꯤ, ꯑꯗꯨꯅ ꯅꯪ ꯃꯍꯥꯛꯀ ꯋꯥꯔꯤ ꯁꯥꯟꯅꯕ ꯃꯇꯝꯗ ꯈꯔ ꯄꯦꯁꯦꯟ ꯂꯩꯌꯨ ꯍꯥꯏꯗꯨꯅ ꯍꯥꯏꯈꯤ꯫ ꯇꯟꯖꯥ ꯑꯗꯨꯗ ꯄ꯭ꯔꯤꯇꯤ ꯑꯗꯨ ꯃꯃꯥꯡꯗ ꯃꯍꯥꯛꯀ ꯍꯥꯟꯅ ꯂꯩꯃꯤꯟꯅꯔꯝꯕꯤ ꯍꯅꯨꯕꯤ ꯑꯗꯨꯒ ꯆꯪꯂꯛꯈꯤ꯫ ꯃꯇꯝ ꯑꯗꯨꯗ ꯀꯕꯤꯔꯅ ꯄ꯭ꯔꯤꯇꯤ ꯍꯥꯏꯗꯨꯅ ꯀꯧꯕꯗ ꯄ꯭ꯔꯤꯇꯤ ꯑꯗꯨꯅ ꯃꯃꯤꯠ ꯈꯥꯅ ꯌꯦꯡꯂꯝꯗꯨꯅ ꯋꯥꯍꯩ ꯑꯃꯠꯇꯁꯨ ꯈꯨꯝꯂꯝꯗꯅ ꯆꯪꯈꯤ, ꯑꯗꯨꯒ ꯃꯍꯥꯛꯅ ꯍꯦꯛ ꯍꯦꯛ ꯐꯝꯕ ꯕꯦꯟꯆ ꯑꯗꯨꯗ ꯐꯝꯗꯨꯅ ꯂꯩꯈꯤ꯫ ꯀꯕꯤꯔꯅ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯄ꯭ꯔꯤꯇꯤꯗ ꯍꯥꯏꯔꯛꯏ ꯅꯪꯒ ꯋꯥꯔꯤ ꯁꯥꯟꯅꯕ ꯄꯥꯝꯃꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ꯫ ꯃꯗꯨꯗ ꯄ꯭ꯔꯤꯇꯤ ꯑꯗꯨ ꯋꯥꯍꯩ ꯑꯃ ꯐꯥꯎꯕ ꯉꯥꯡꯗꯦ, ꯊꯧꯁꯥꯗꯗꯨꯅ ꯂꯩ꯫ ꯑꯃꯨꯛꯀꯁꯨ ꯀꯕꯤꯔꯅ ꯅꯪ ꯋꯥꯍꯩ ꯑꯃꯇꯗꯤ ꯈꯨꯝꯂꯛꯎ, ꯑꯩ ꯅꯪꯒ ꯋꯥꯔꯤ ꯁꯥꯟꯅꯕ ꯄꯥꯝꯃꯤ ꯍꯥꯏꯗꯨꯅ ꯍꯥꯏꯈꯤ꯫ ꯄ꯭ꯔꯤꯇꯤ ꯑꯗꯨ ꯏꯊꯧ ꯊꯧꯁꯥꯗꯅ ꯍꯅꯨꯕꯤ ꯑꯗꯨꯗ ꯏꯁꯤꯡ ꯈꯤꯇ ꯊꯛꯀꯦ, ꯏꯁꯤꯡ ꯄꯤꯔꯛꯎ ꯍꯥꯏꯗꯨꯅ ꯏꯁꯤꯡ ꯊꯛꯇꯨꯅ ꯂꯩꯈꯤ꯫ ꯀꯕꯤꯔꯅ ꯄ꯭ꯔꯤꯇꯤꯗ ꯍꯥꯏꯔꯛꯈꯤ ꯅꯪ ꯑꯩꯉꯣꯟꯗ ꯑꯃꯨꯛꯇ ꯃꯨꯟꯅ ꯌꯦꯡꯂꯛꯎ, ꯑꯩꯅ ꯍꯥꯏꯔꯤꯕꯁꯦ ꯑꯃꯨꯛꯇꯗꯤ ꯇꯥꯕꯤꯌꯨ ꯍꯥꯏꯗꯨꯅ ꯍꯥꯏꯖꯈꯤ꯫ ꯃꯗꯨꯗ ꯄ꯭ꯔꯤꯇꯤꯅ ꯍꯥꯏꯔꯛꯏ ꯅꯪ ꯁꯤꯗ ꯀꯩꯗꯧꯕ ꯂꯥꯛꯂꯤꯅꯣ? ꯅꯨꯃꯤꯠ ꯑꯗꯨꯗ ꯑꯩꯅ ꯍꯥꯏꯖꯈꯤꯕ ꯃꯌꯥꯝ ꯑꯗꯨ ꯅꯪꯅ ꯇꯥꯕꯤꯈꯤꯕ꯭ꯔꯥ? ꯍꯧꯖꯤꯛꯇꯤ ꯄꯨꯝꯅꯃꯛ ꯑꯗꯨ ꯃꯇꯝ ꯍꯦꯟꯈ꯭ꯔꯦ, ꯌꯥꯔꯦ ꯆꯠꯈ꯭ꯔꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ꯫ ꯀꯕꯤꯔꯅ ꯑꯩ ꯅꯪꯕꯨ ꯂꯧꯕ ꯂꯥꯛꯂꯤꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ꯫ ꯃꯗꯨꯗ ꯄ꯭ꯔꯤꯇꯤꯅ ꯅꯪ ꯏꯀꯥꯏꯕ ꯈꯪꯗꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯆꯩꯔꯛꯈꯤ꯫ ꯃꯇꯥꯡ ꯑꯗꯨꯗ ꯀꯕꯤꯔꯅ ꯄ꯭ꯔꯤꯇꯤꯒꯤ ꯃꯅꯥꯛꯇ ꯅꯛꯁꯟꯒꯦ ꯇꯧꯕ ꯑꯗꯨꯗ ꯄ꯭ꯔꯤꯇꯤꯅ ꯁꯥꯎꯅ ꯍꯥꯏꯔꯛꯏ ꯅꯪ ꯑꯩꯒꯤ ꯅꯥꯛꯇ ꯆꯪꯂꯛꯀꯅꯨ, ꯑꯩꯉꯣꯟꯗ ꯁꯣꯛꯂꯛꯀꯅꯨ, ꯑꯩꯉꯣꯟꯗꯒꯤ ꯂꯥꯞꯅ ꯂꯩꯌꯨ ꯍꯥꯏꯗꯨꯅ ꯁꯥꯎꯅ ꯍꯥꯏꯔꯛꯈꯤ꯫ ꯀꯕꯤꯔꯅ ꯍꯥꯏꯔꯛꯏ ꯑꯩꯈꯣই ꯑꯅꯤ ꯄꯨꯟꯅ ꯂꯩꯃꯤꯟꯅꯗꯕꯗ ꯅꯪ ꯋꯥꯔꯝꯒꯅꯤ ꯍꯥꯏꯕ ꯑꯩ ꯈꯪꯉꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ꯫ ꯃꯗꯨꯗ ꯄ꯭ꯔꯤꯇꯤꯅ ꯅꯪ ꯌꯥꯎꯗꯅ ꯍꯤꯡꯕꯗ ꯑꯩ ꯋꯥꯔꯝꯒꯅꯤ ꯍꯥꯏꯕꯗꯤ ꯅꯪꯉꯣꯟꯗ ꯀꯅꯥꯅ ꯍꯥꯏꯔꯛꯀꯦ? ꯅꯪꯕꯨ ꯀꯅꯥꯅꯣ ꯍꯥꯏꯗꯨꯅ ꯍꯪꯂꯛꯈꯤ꯫ ꯅꯪꯅ ꯑꯩꯕꯨ ꯑꯍꯟꯒꯤ ꯑꯄꯥꯝꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯂꯨꯍꯣꯡꯉꯣ ꯍꯥꯏꯈꯤꯕꯗꯥꯏꯅꯦ, ꯃꯔꯝ ꯑꯗꯨꯅ ꯑꯩ ꯅꯪꯒꯤ ꯑꯄꯥꯝꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯍꯟ ꯍꯥꯏꯕꯗꯨ ꯌꯥꯈꯤꯕꯅꯤ꯫ ꯄ꯭ꯔꯤꯇꯤ ꯑꯗꯨꯅ ꯄꯦꯟꯗꯗꯨꯅ ꯆꯠꯈ꯭ꯔꯣ ꯆꯠꯂꯣ ꯍꯥꯏꯗꯨꯅ ꯂꯥꯎꯗꯨꯅ ꯍꯥꯏꯔꯛꯈꯤ꯫ ꯃꯗꯨꯗ ꯀꯕꯤꯔꯅ ꯍꯥꯏꯔꯛꯏ ꯑꯩ ꯅꯪꯒꯤ ꯑꯄꯥꯝꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯆꯠꯈ꯭ꯔꯒꯦ, ꯑꯗꯨꯕꯨ ꯃꯤꯅꯤꯠ 2ꯒꯤ ꯃꯇꯝꯗꯪꯗꯤ ꯄꯤꯕꯤꯌꯨ ꯍꯥꯏꯗꯨꯅ ꯍꯥꯏꯖꯈꯤ꯫ ꯃꯗꯨꯗ ꯄ꯭ꯔꯤꯇꯤꯅ ꯁꯥꯎꯔꯗꯨꯅ ꯍꯥꯏꯔꯛꯏ ꯅꯨꯃꯤꯠ ꯑꯗꯨꯗ ꯄꯨꯡ 6 ꯈꯛꯀꯤ ꯃꯇꯝ ꯄꯤꯔꯒ ꯅꯪ ꯑꯩꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯕ ꯅꯠꯇ꯭ꯔꯥ? ꯅꯨꯄꯤ ꯍꯥꯏꯕꯁꯦ ꯌꯨꯝꯒꯤ ꯑꯍꯜ ꯂꯃꯟꯒꯤ ꯃꯈꯥ ꯌꯥꯝꯅ ꯄꯣꯜꯂꯤ, ꯑꯍꯜ ꯂꯃꯟ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯔꯦꯁꯇ꯭ꯔꯤꯛ ꯑꯣꯏ, ꯑꯗꯨꯕꯨ ꯅꯪꯗꯤ ꯅꯪꯒꯤ ꯅꯆꯦ ꯅꯆꯜ ꯂꯩꯇꯕꯅꯤꯅ ꯄꯨꯝꯅꯃꯛ ꯑꯁꯦ ꯈꯪꯂꯝꯃꯣꯏ ꯍꯥꯏꯗꯨꯅ ꯁꯥꯎꯔꯛꯈꯤ꯫ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯅꯨꯃꯤꯗꯥꯡ ꯑꯗꯨꯗ ꯑꯩ ꯅꯪꯕꯨ ꯎꯅꯕ ꯅꯪꯒꯤ ꯅꯌꯨꯝꯗ ꯂꯥꯛꯈꯤ, ꯅꯪꯕु ꯊꯣꯛꯂꯛꯄ ꯃꯄꯥꯟꯗ ꯑꯗꯨꯝ ꯉꯥꯏꯗꯨꯅ ꯂꯩꯈꯤ, ꯑꯗꯨꯒ ꯅꯪꯗꯤ ꯊꯕꯛ ꯄꯨꯝꯕ ꯄꯨꯡꯂꯣꯏ ꯂꯣꯏꯔꯀꯥꯟꯗ ꯅꯨꯃꯤꯠ 2ꯒꯤ ꯃꯇꯨꯡꯗ ꯂꯥꯛꯈꯤ꯫ ꯅꯪꯕु ꯅꯨꯃꯤꯠ 2 ꯑꯗꯨ ꯀꯗꯥꯏꯗ ꯆꯠꯂꯨꯒꯦ? ꯇꯨꯝꯗꯨꯅ ꯂꯩꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯁꯥꯎꯅ ꯍꯪꯂꯛꯈꯤ꯫ ꯃꯇꯥꯡ ꯑꯗꯨꯗ ꯁꯤꯕꯅ ꯋꯥ ꯃꯔꯛ ꯊꯠꯂꯗꯨꯅ ꯍꯥꯏꯔꯛꯏ ꯅꯨꯃꯤꯠ ꯑꯗꯨ ꯅꯪ ꯂꯥꯛꯂꯝꯃꯤ ꯍꯥꯏꯕ ꯃꯥꯗꯤ ꯈꯪꯗꯕꯅꯤ, ꯑꯩꯅ ꯍꯟꯗꯛ ꯈꯛꯇ ꯋꯥꯔꯤ ꯂꯤꯔꯕ ꯃꯇꯨꯡꯗ ꯃꯍꯥꯛ ꯈꯪꯈꯤꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯑꯗꯨꯒ ꯃꯈꯥ ꯑꯃꯨꯛ ꯇꯥꯔꯛꯏ ꯅꯨꯃꯤꯠ ꯑꯗꯨꯗ ꯅꯪꯒꯤ ꯐꯣꯟ ꯂꯥꯛꯇꯕꯗꯒꯤ ꯃꯍꯥꯛ ꯈꯥꯡꯕ ꯉꯝꯗꯗꯨꯅ ꯃꯣꯔꯐꯤꯟ ꯀꯥꯞꯁꯤꯟꯖꯗꯨꯅ ꯑꯣꯚꯔꯗꯣꯁꯇ ꯇꯥꯗꯨꯅ ꯂꯩꯈꯤ꯫ ꯃꯍꯥꯛ ꯅꯨꯃꯤꯠ 2ꯒꯤ ꯃꯇꯨꯡꯗ ꯒ꯭ꯌꯥꯟ ꯂꯥꯛꯈꯤꯕꯅꯤ꯫ ꯃꯍꯥꯛꯅ ꯒ꯭ꯌꯥꯟ ꯇꯥꯔꯛꯄꯒ ꯅꯪ ꯂꯨꯍꯣꯡꯈ꯭ꯔꯦ ꯍꯥꯏꯕ ꯈꯪꯕꯗꯒꯤ ꯈꯨꯗꯛ ꯑꯗꯨꯗ ꯅꯪꯒꯤ ꯅꯃꯥꯡꯗ ꯂꯦꯞꯈꯤꯕ ꯑꯗꯨꯅꯤ꯫ ꯅꯨꯃꯤꯠ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯃꯄꯥꯅ ꯁꯥꯎꯔꯗꯨꯅ ꯃꯍꯥꯛꯄꯨꯁꯨ ꯌꯨꯝ ꯑꯗꯨꯗꯒꯤ ꯇꯥꯟꯊꯣꯔꯛꯈꯤ꯫ ꯉꯔꯥꯡ ꯅꯍꯥꯟ ꯈꯛꯇ ꯃꯍꯥꯛꯀꯤ ꯃꯕꯣꯛ ꯂꯩꯇꯕꯗꯒꯤ ꯃꯍꯥꯛꯀꯤ ꯃꯌꯨꯝꯗ ꯍꯟꯖꯤꯟꯈꯤꯕꯅꯤ ꯍꯥꯏꯗꯨꯅ ꯄ꯭ꯔꯤꯇꯤꯗ ꯂꯤꯔꯛꯈꯤ꯫ ꯄ꯭ꯔꯤꯇꯤ ꯑꯗꯨ ꯁꯤꯕꯅ ꯀꯕꯤꯔꯒꯤ ꯑꯁꯦꯡꯕ ꯋꯥꯔꯤ ꯑꯗꯨ ꯂꯤꯔꯛꯄꯗꯒꯤ ꯃꯍꯥꯛ ꯅꯨꯡꯉꯥꯏꯇꯕ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯐꯥꯎꯔꯛꯈꯤ꯫ ꯃꯍꯥꯛ ꯃꯕꯨꯛꯅꯤꯡ ꯅꯨꯡꯁꯤꯅ ꯀꯞꯂꯗꯨꯅ ꯍꯥꯏꯔꯛꯏ ꯀꯕꯤꯔ ꯅꯪ ꯑꯩꯒꯤ ꯅꯥꯛꯇꯒꯤ ꯂꯥꯞꯅ ꯆꯠꯈ꯭ꯔꯣ, ꯑꯩ ꯅꯪ ꯌꯦꯡꯅꯤꯡꯗ꯭ꯔꯦ ꯍꯥꯏꯗꯨꯅ ꯀꯞꯂꯗꯨꯅ ꯍꯥꯏꯔꯛꯈꯤ꯫ ꯄ꯭ꯔꯤꯇꯤꯒꯤ ꯋꯥꯍꯩ ꯑꯗꯨꯗ ꯀꯕꯤꯔ ꯑꯗꯨ ꯈꯥꯡꯕ ꯉꯝꯗꯗꯨꯅ ꯐꯔꯦ ꯑꯗꯨꯗꯤ ꯑꯩ ꯆꯠꯂꯒꯦ, ꯑꯗꯨꯕꯨ ꯑꯩ ꯋꯥꯍꯪ ꯑꯃꯇꯪꯗꯤ ꯍꯪꯖꯒꯦ, ꯈꯨꯝꯂꯛꯎ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ꯫ ꯃꯗꯨꯗ ꯄ꯭ꯔꯤꯇꯤꯅꯁꯨ ꯀꯔꯤꯅꯣ ꯍꯥꯏꯔꯛꯎ ꯍꯥꯏꯗꯨꯅ ꯌꯥꯈꯤ꯫ ꯀꯕꯤꯔꯅ ꯍꯥꯏꯔꯛꯏ ꯅꯪ ꯄ꯭ꯔꯦꯒꯅꯦꯟ ꯑꯣꯏꯖꯔꯕꯁꯨ ꯑꯩ ꯀꯩꯁꯨ ꯈꯟꯗꯦ, ꯑꯩꯒꯤ ꯐꯦꯃꯤꯂꯤ ꯑꯃꯗꯤ ꯁꯣꯁꯥꯏꯇꯤꯗ ꯑꯩ ꯐꯖꯅ ꯀꯟꯚꯤꯟꯁ ꯇꯧꯒꯦ, ꯑꯩꯒꯤ ꯅꯥꯛꯇ ꯂꯩꯔꯣ, ꯆꯠꯂꯁꯤ ꯂꯥꯛꯑꯣ ꯍꯥꯏꯗꯨꯅ ꯍꯥꯏꯈꯤ꯫ ꯃꯗꯨꯗ ꯄ꯭ꯔꯤꯇꯤꯅ ꯍꯣꯏ ꯍꯥꯏꯅ ꯌꯥꯔꯛꯈꯤ, ꯑꯗꯨꯒ ꯍꯥꯏꯔꯛꯏ ꯍꯣꯏ ꯐꯔꯦꯅꯦ ꯑꯩ ꯅꯪꯒꯤ ꯅꯅꯥꯛꯇ ꯂꯥꯛꯂꯒꯦ, ꯑꯗꯨꯕु ꯑꯉꯥꯡ ꯑꯁꯤꯒꯤ ꯃꯄꯥꯗꯤ ꯀꯅꯥꯅ ꯑꯣꯏꯒꯅꯤ ꯍꯥꯏꯗꯨꯅ ꯀꯕꯤꯔꯗ ꯍꯪꯂꯛꯈꯤ꯫ ꯃꯗꯨꯗ ꯀꯕꯤꯔꯅ ꯑꯉꯥꯡꯁꯤꯒꯤ ꯃꯄꯥ ꯑꯩꯅ ꯑꯣꯏꯒꯅꯤ ꯍꯥꯏꯗꯨꯅ ꯊꯧꯅꯥ ꯐꯅ ꯍꯥꯏꯔꯛꯈꯤ꯫ ꯄ꯭ꯔꯤꯇꯤꯅ ꯁꯥꯎꯅ ꯍꯪꯂꯛꯈꯤ ꯀꯔꯤꯒꯤ ꯅꯪꯅ ꯑꯉꯥꯡ ꯑꯁꯤꯒꯤ ꯃꯄꯥ ꯑꯣꯏꯕ ꯄꯥꯝꯂꯤꯕꯅꯣ? ꯅꯪꯒꯤꯗꯤ ꯒꯔꯜꯐ꯭ꯔꯦꯟ, ꯗ꯭ꯔꯒ ꯑꯃꯗꯤ ꯌꯨ ꯃꯌꯥꯝ ꯁꯥꯒꯣꯟꯅꯗꯨꯅ ꯂꯩꯕꯗꯥꯏ, ꯑꯗꯨꯒ ꯑꯗꯨꯝ ꯂꯣꯏꯅꯗꯨꯅ ꯂꯩꯌꯨ ꯍꯥꯏꯗꯨꯅ ꯁꯥꯎꯅ ꯍꯥꯏꯔꯛꯈꯤ꯫ ꯀꯕꯤꯔꯅ ꯍꯥꯏꯔꯛꯏ ꯑꯩꯅ ꯍꯥꯏꯖꯔꯤꯕ ꯋꯥꯍꯩ ꯑꯁꯤ ꯅꯪꯅ ꯌꯥꯔꯦ ꯍꯥꯏꯗꯨꯅ ꯑꯌꯥꯕ ꯑꯃꯇꯪꯗꯤ ꯄꯤꯕꯤꯌꯨ, ꯑꯩꯅ ꯅꯪꯒꯤ ꯅꯨꯄꯥꯗ ꯆꯠꯇꯨꯅ ꯊꯃꯣꯏ ꯁꯦꯡꯅ ꯍꯥꯏꯖꯒꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ꯫ ꯑꯗꯨꯒ ꯅꯪꯒꯤ ꯅꯨꯄꯥꯅꯁꯨ ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯑꯄꯥꯝꯕ ꯑꯁꯤꯕꯨ ꯌꯥꯍꯟꯗꯨꯅ ꯅꯪꯒꯤ ꯅꯃꯥꯡꯗ ꯎꯠꯀꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯊꯧꯅꯥ ꯐꯅ ꯍꯥꯏꯔꯛꯈꯤ꯫ ꯀꯕꯤꯔꯒꯤ ꯋꯥꯍꯩ ꯑꯗꯨ ꯇꯥꯕꯗ ꯄ꯭ꯔꯤꯇꯤꯅ ꯃꯍꯥꯛꯀꯤ ꯃꯃꯥꯡꯗ ꯆꯪꯖꯜꯂꯛꯎ, ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯃꯃꯥꯡꯗ ꯐꯝꯂꯨ ꯂꯥꯎ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ꯫ ꯄ꯭ꯔꯤꯇꯤꯒꯤ ꯋꯥꯍꯩ ꯑꯗꯨ ꯇꯥꯕꯗ ꯀꯕꯤꯔ ꯑꯗꯨ ꯉꯛꯈꯤ, ꯑꯗꯨꯒ ꯃꯍꯥꯛꯅ ꯄ꯭ꯔꯤꯇꯤꯒꯤ ꯃꯅꯥꯛꯇ ꯐꯝꯂꯛꯈꯤ꯫ ꯄ꯭ꯔꯤꯇꯤꯅ ꯀꯕꯤꯔꯗ ꯃꯨꯟꯅ ꯌꯦꯡꯂꯝꯂꯒ ꯃꯍꯥꯛꯅ ꯀꯕꯤꯔꯒꯤ ꯃꯃꯥꯏꯗ
ꯈꯨꯄꯥꯡꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯄꯦꯟꯅꯕ ꯊꯥꯈꯤ ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯀꯕꯤꯔꯕꯨ ꯅꯨꯡꯁꯤꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯆꯨꯞꯄꯤꯔꯛꯈꯤ ꯑꯗꯨꯒ ꯄ꯭ꯔꯤꯇꯤꯅ ꯍꯥꯏꯔꯛꯏ ꯑꯁꯨꯛ ꯀꯨꯏꯕꯁꯦ ꯑꯩ ꯌꯥꯝ ꯋꯥꯅ ꯈꯥꯡꯂꯛꯂꯤꯕꯅꯤ ꯑꯩꯒꯤ ꯂꯨꯍꯣꯡꯂꯕ ꯃꯇꯨꯡ ꯅꯨꯃꯤꯠ ꯍꯨꯝꯅꯤꯒꯤ ꯃꯇꯨꯡꯗ ꯑꯩ ꯌꯨꯝ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤ ꯑꯗꯨꯕꯨ ꯑꯩ ꯅꯉꯣꯟꯗ ꯋꯥꯔꯧꯃꯟꯈꯤꯗꯨꯅ ꯅꯪꯒꯤ ꯅꯅꯥꯛꯇ ꯆꯪꯒꯦ ꯍꯥꯏꯕꯗꯤ ꯈꯟꯈꯤꯗꯦ ꯑꯩꯒꯤ ꯄꯄꯥꯒꯤ ꯌꯨꯝꯗꯁꯨ ꯑꯩ ꯑꯃꯨꯛ ꯍꯟꯅ ꯍꯟꯖꯤꯟꯈꯤꯗ꯭ꯔꯦ ꯑꯩ ꯍꯣꯁꯇꯦꯜ ꯑꯃꯗ ꯂꯩꯗꯨꯅ ꯀ꯭ꯂꯤꯅꯤꯛ ꯑꯃꯗ ꯊꯕꯛ ꯄꯨꯗꯨꯅ ꯂꯩꯈꯤ ꯃꯇꯝ ꯈꯔ ꯂꯩꯔꯒ ꯑꯩ ꯄ꯭ꯔꯦꯒꯅꯦꯟ ꯑꯣꯏꯔꯛꯈꯤ ꯃꯗꯨꯗꯒꯤ ꯑꯩꯒꯤ ꯑꯁꯥꯎꯕ ꯄꯨꯝꯕ ꯐꯔꯛꯇꯨꯅ ꯑꯩ ꯅꯪꯒꯤ ꯅꯅꯥꯛꯇ ꯆꯠꯂꯒꯦ ꯍꯥꯏꯗꯨꯅ ꯆꯞ ꯌꯨꯡꯅ ꯈꯟꯈꯤ ꯑꯗꯨꯕꯨ ꯅꯪꯗꯤ ꯑꯦꯛꯇ꯭ꯔꯦꯁ ꯅꯨꯄꯤ ꯑꯃꯒ ꯅꯨꯡꯁꯤꯅꯩ ꯍꯥꯏꯗꯨꯅ ꯈꯕꯔꯗ ꯊꯦꯡꯅꯈꯤ ꯑꯗꯨꯅ ꯑꯩ ꯅꯪꯒꯤ ꯅꯅꯥꯛꯇ ꯂꯥꯛꯄ ꯉꯝꯈꯤꯗꯦ ꯑꯗꯨꯕꯨ ꯅꯪꯅ ꯑꯩꯕꯨ ꯅꯨꯡꯁꯤꯕꯤꯗꯨꯅ ꯑꯩꯒꯤ ꯏꯅꯥꯛꯇ ꯁꯣꯏꯗꯅ ꯂꯥꯛꯀꯅꯤ ꯍꯥꯏꯗꯨꯅ ꯑꯩ ꯅꯪꯕꯨ ꯋꯥꯅ ꯉꯥꯏꯗꯨꯅ ꯂꯩꯈꯤꯕꯅꯤ ꯑꯩꯒꯤ ꯄꯤꯕꯨꯛꯅꯨꯡꯗ ꯅꯥꯎꯄꯨꯔꯤꯕ ꯑꯉꯥꯡ ꯑꯁꯦ ꯑꯇꯩ ꯀꯅꯥꯒꯤꯁꯨ ꯅꯠꯇꯦ ꯅꯪꯒꯤꯅꯤ ꯀꯕꯤꯔ ꯍꯥꯏꯗꯨꯅ ꯀꯞꯊꯔꯒ ꯍꯥꯏꯔꯛꯈꯤ ꯀꯕꯤꯔ ꯑꯗꯨ ꯄ꯭ꯔꯤꯇꯤꯒꯤ ꯋꯥꯍꯩꯁꯤꯡ ꯑꯗꯨ ꯇꯥꯔꯨꯕꯗ ꯃꯍꯥꯛ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯉꯛꯈꯤ ꯑꯃꯗꯤ ꯊꯃꯣꯏꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯉꯥꯏꯇꯕ ꯐꯥꯎꯔꯛꯈꯤ ꯃꯍꯥꯛꯅ ꯇꯧꯖꯔꯨꯕ ꯃꯔꯥꯜ ꯃꯌꯥꯝ ꯑꯗꯨꯕꯨ ꯌꯥꯖꯗꯨꯅ ꯃꯍꯥꯛꯅ ꯅꯨꯡꯁꯤꯃꯟꯗꯨꯅ ꯄ꯭ꯔꯤꯇꯤꯕꯨ ꯀꯣꯟꯁꯤꯟꯗꯨꯅ ꯀꯞꯈꯤ ꯄ꯭ꯔꯤꯇꯤꯅ ꯀꯕꯤꯔꯗ ꯍꯥꯏꯔꯛꯏ ꯃꯇꯝ ꯄꯨꯝꯕꯗ ꯅꯨꯄꯤ ꯑꯁꯤꯅ ꯑꯩꯕꯨ ꯉꯥꯛꯄꯤ ꯁꯦꯟꯕꯤꯗꯨꯅ ꯂꯩꯔꯛꯂꯤꯕꯅꯤ ꯍꯥꯏꯗꯨꯅ ꯅꯨꯄꯤ ꯑꯗꯨꯕꯨ ꯁꯛ ꯇꯥꯛꯈꯤ ꯃꯗꯨꯗ ꯀꯕꯤꯔꯅ ꯄꯦꯟꯃꯟꯈꯤꯗꯨꯅ ꯑꯍꯜ ꯑꯣꯏꯔꯕꯤ ꯅꯨꯄꯤ ꯑꯗꯨꯗ ꯆꯦꯟꯁꯤꯟꯗꯨꯅ ꯀꯣꯟꯁꯤꯟꯈꯤ ꯅꯨꯄꯤ ꯑꯗꯨꯅ ꯄ꯭ꯔꯤꯇꯤꯒꯤ ꯕꯦꯒ ꯑꯗꯨꯕꯨ ꯄꯤꯔꯗꯨꯅ ꯍꯥꯏꯔꯛꯏ ꯃꯍꯥꯛ ꯑꯁꯦ ꯃꯍꯥꯛꯀꯤꯅꯤ ꯍꯥꯏꯕꯗ ꯀꯅꯥꯁꯨ ꯂꯩꯖꯗ꯭ꯔꯕꯅꯤ ꯅꯪꯅ ꯆꯦꯛꯁꯤꯟꯅ ꯁꯦꯟꯅꯕꯤꯌꯨꯀꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯑꯗꯨꯗꯒꯤ ꯑꯃꯨꯛ ꯄ꯭ꯔꯤꯇꯤꯅ ꯀꯕꯤꯔꯕꯨ ꯃꯅꯥꯛꯇ ꯀꯧꯁꯤꯟꯈꯤ ꯑꯗꯨꯒ ꯍꯥꯏꯔꯛꯏ ꯀꯕꯤꯔ ꯑꯩ ꯅꯪꯕꯨ ꯋꯥꯔꯧꯃꯟꯗꯨꯅ ꯅꯪꯕꯨ ꯄꯨꯟꯁꯤꯒꯤ ꯉꯥꯛꯄꯤꯔꯔꯣꯏ ꯍꯥꯏꯗꯨꯅ ꯈꯟꯈꯤꯕꯅꯤ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯅꯪꯅ ꯑꯩꯒꯤ ꯏꯃꯥꯡꯗ ꯂꯦꯞꯂꯕꯁꯤꯗ ꯑꯩꯒꯤ ꯑꯁꯥꯎꯕ ꯄꯨꯝꯕ ꯂꯣꯏꯅꯃꯛ ꯐꯈ꯭ꯔꯦ ꯑꯩ ꯍꯧꯖꯤꯛꯃꯛ ꯅꯪꯒ ꯂꯨꯍꯣꯡꯕ ꯄꯥꯝꯃꯤ ꯑꯩꯕꯨ ꯂꯨꯍꯣꯡꯕꯤꯌꯨ ꯍꯥꯏꯗꯨꯅ ꯀꯞꯂꯗꯨꯅ ꯍꯥꯏꯖꯈꯤ ꯃꯇꯝ ꯄꯨꯝꯕꯗ ꯄ꯭ꯔꯤꯇꯤꯒꯤ ꯋꯥꯈꯟꯗ ꯈꯟꯖꯗꯨꯅ ꯂꯩꯕ ꯀꯕꯤꯔ ꯃꯍꯥꯛꯀꯤ ꯃꯅꯤꯡ ꯊꯨꯡꯂꯕꯗ ꯀꯕꯤꯔ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯄꯦꯟꯖꯈꯤ ꯃꯍꯥꯛꯅ ꯄ꯭ꯔꯤꯇꯤꯒꯤ ꯕꯦꯒ ꯑꯗꯨꯕꯨ ꯌꯥꯟꯁꯤꯟꯗꯨꯅ ꯄ꯭ꯔꯤꯇꯤꯒꯤ ꯃꯈꯨꯠ ꯁꯧꯕꯤꯗꯨꯅ ꯀꯣꯔꯠ ꯃꯦꯔꯦꯖꯇ ꯄꯨꯈꯤ ꯑꯗꯨꯒ ꯃꯈꯣꯏ ꯑꯅꯤ ꯂꯨꯍꯣꯡꯈꯤ ꯃꯈꯣꯏ ꯑꯅꯤ ꯂꯨꯍꯣꯡꯂꯕ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯄ꯭ꯔꯤꯇꯤꯕꯨ ꯂꯩ ꯄꯔꯦꯡ ꯍꯨꯛꯂꯗꯨꯅ ꯃꯍꯥꯛꯀꯤ ꯃꯌꯨꯝꯗ ꯄꯨꯁꯜꯂꯛꯈꯤ ꯄ꯭ꯔꯤꯇꯤ ꯑꯃꯗꯤ ꯀꯕꯤꯔ ꯂꯩ ꯄꯔꯦꯡ ꯑꯃꯃꯝ ꯍꯨꯛꯂꯗꯨꯅ ꯃꯌꯨꯝꯗ ꯆꯪꯂꯛꯄ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯃꯌꯥꯝꯕ ꯃꯇꯩꯃ ꯑꯃꯗꯤ ꯃꯃꯥꯁꯤꯡ ꯑꯗꯨ ꯍꯔꯥꯎꯅ ꯅꯨꯡꯁꯤꯅ ꯆꯦꯟꯊꯣꯔꯛꯈꯤ ꯑꯗꯨꯒ ꯀꯕꯤꯔꯒꯤ ꯃꯌꯥꯝꯕ ꯀꯥꯔꯟꯅ ꯄ꯭ꯔꯤꯇꯤꯒꯤ ꯄ꯭ꯔꯦꯒꯅꯦꯟ ꯑꯣꯏꯗꯨꯅ ꯂꯩꯕ ꯑꯗꯨ ꯎꯕꯗ ꯉꯛꯅ ꯌꯦꯡꯈꯤ ꯃꯗꯨꯗ ꯀꯕꯤꯔꯅ ꯃꯍꯥꯛꯀꯤ ꯏꯅꯤ ꯍꯥꯏꯗꯨꯅ ꯁꯥꯏꯟ ꯇꯧꯔꯗꯨꯅ ꯃꯌꯥꯝꯕꯗ ꯐꯣꯡꯗꯣꯛꯈꯤ ꯄ꯭ꯔꯤꯇꯤꯕꯨ ꯌꯨꯝ ꯑꯗꯨꯒꯤ ꯃꯧ ꯑꯣꯏꯅ ꯅꯨꯡꯉꯥꯏꯅ ꯂꯩꯈꯤ ꯃꯇꯝ ꯈꯔꯒꯤ ꯇꯨꯡꯗ ꯄ꯭ꯔꯤꯇꯤꯒꯤ ꯃꯄꯥ ꯍꯔꯄꯜ ꯁꯤꯈꯥ ꯑꯗꯨ ꯀꯕꯤꯔꯒꯤ ꯃꯌꯨꯝꯗ ꯂꯥꯛꯈꯤ ꯃꯗꯨꯗ ꯄ꯭ꯔꯤꯇꯤꯅ ꯃꯄꯥ ꯂꯥꯛꯄ ꯑꯗꯨꯗ ꯈꯤꯇꯪ ꯀꯤꯔꯨꯞ ꯇꯧꯖꯩ ꯃꯍꯥꯛꯀꯤ ꯃꯄꯥꯅ ꯍꯥꯏꯔꯛꯏ ꯑꯩ ꯅꯈꯣꯏꯕꯨ ꯆꯩꯕ ꯂꯥꯛꯄ ꯅꯠꯇꯦ ꯑꯩ ꯅꯈꯣꯏꯕꯨ ꯕꯣꯔ ꯄꯤꯕ ꯂꯥꯛꯄꯅꯤ ꯍꯥꯏꯈꯤ ꯑꯗꯨꯒ ꯅꯈꯣꯏ ꯑꯅꯤꯒꯤ ꯅꯨꯡꯁꯤꯅꯕ ꯑꯗꯨ ꯀꯅꯥꯅꯁꯨ ꯊꯤꯡꯕ ꯉꯝꯂꯣꯏ ꯑꯩ ꯉꯁꯤꯗꯤ ꯈꯪꯂꯦ ꯑꯩꯅ ꯅꯈꯣꯏꯗ ꯂꯥꯟꯈꯤꯕꯁꯤꯡ ꯑꯗꯨꯕꯨ ꯉꯥꯛꯄꯤꯌꯨ ꯍꯥꯏꯔꯝꯂꯒ ꯃꯆꯥꯅꯨꯄꯤ ꯑꯃꯗꯤ ꯃꯌꯥꯅꯨꯄꯥꯕꯨ ꯕꯣꯔ ꯄꯤꯔꯝꯗꯨꯅ ꯆꯠꯈꯤ ꯑꯁꯨꯝꯅ ꯄ꯭ꯔꯤꯇꯤ ꯑꯃꯗꯤ ꯀꯕꯤꯔ ꯊꯨꯡꯅꯈꯤꯕꯗ ꯃꯍꯥꯛꯀꯤ ꯃꯃꯥꯟꯅꯕ ꯁꯤꯕ ꯀꯃꯜꯁꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯍꯔꯥꯎꯖꯈꯤ ꯑꯃꯗꯤ ꯃꯈꯣꯏꯒꯤ ꯐꯦꯃꯤꯂꯤꯁꯤꯡ ꯑꯗꯨ ꯍꯔꯥꯎꯕꯒꯤ ꯄꯟꯈꯩ ꯂꯩꯈꯤꯗ꯭ꯔꯦ ꯑꯁꯨꯝꯅ ꯀꯕꯤꯔꯒꯤ ꯐꯦꯃꯤꯂꯤ ꯑꯃꯗꯤ ꯄ꯭ꯔꯤꯇꯤꯒꯤ ꯐꯦꯃꯤꯂꯤꯒꯁꯨ ꯃꯇꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯌꯥꯁꯤꯟꯅꯗꯨꯅ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯈꯤ ꯃꯇꯝ ꯈꯔꯒꯤ ꯇꯨꯡꯗ ꯄ꯭ꯔꯤꯇꯤ ꯑꯗꯨ ꯃꯆꯥ ꯅꯨꯡꯁꯤꯕ ꯑꯃ ꯐꯪꯖꯗꯨꯅ ꯀꯕꯤꯔ ꯑꯃꯗꯤ ꯄ꯭ꯔꯤꯇꯤ ꯑꯗꯨ ꯃꯃꯥ ꯑꯃꯗꯤ ꯃꯄꯥ ꯍꯥꯏꯕꯗꯨ ꯑꯣꯏꯗꯨꯅ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯄꯥꯜꯂꯒ ꯐꯤꯂꯝ ꯑꯁꯤ ꯃꯇꯥꯡꯁꯤꯗ ꯂꯣꯏꯁꯤꯟꯈꯤ ꯐꯤꯂꯝ ꯑꯁꯤꯒꯤ ꯋꯥꯔꯤ ꯑꯁꯤ ꯑꯩꯅ ꯑꯦꯛꯁꯄ꯭ꯂꯦꯟ ꯇꯧꯖꯕ ꯃꯇꯝꯗ ꯇꯥꯕꯗ ꯅꯨꯡꯉꯥꯏꯇꯕ ꯋꯥꯍꯩ ꯋꯥꯇꯥ ꯌꯥꯎꯔꯕꯁꯨ ꯇꯥꯕꯤꯔꯤꯕ ꯃꯌꯥꯝꯅ ꯉꯥꯛꯄꯤꯌꯨ ꯍꯥꯏꯗꯨꯅ ꯍꯥꯏꯖꯔꯤ ꯃꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯗꯨꯅ ꯀꯃꯦꯟ ꯕꯣꯛꯁꯇ ꯑꯦꯛꯁꯄ꯭ꯂꯦꯟ ꯇꯧꯕꯤꯅꯕꯒꯤꯗꯃꯛ ꯈꯟꯕꯤꯔꯛꯈꯤꯕ ꯐꯤꯂꯝꯁꯤꯡ ꯑꯗꯨ ꯑꯩꯈꯣꯏ ꯃꯊꯪ ꯇꯧꯕ ꯉꯝꯅꯕ ꯍꯣꯠꯅꯖꯒꯦ ꯑꯩꯍꯥꯛꯅ ꯚꯤꯗꯤꯑꯣ ꯊꯥꯒꯠꯂꯛꯄꯁꯤꯡ ꯑꯗꯨ ꯑꯗꯣꯝꯗ ꯐꯪꯅꯕꯒꯤꯗꯃꯛ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯗ꯭ꯔꯤꯕ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡꯅ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯗꯨꯅ ꯕꯦꯜ ꯑꯥꯏꯀꯣꯟ ꯅꯝꯕꯤꯌꯨ ꯋꯥꯍꯩ ꯈꯔꯁꯤ ꯍꯥꯏꯖꯔꯒ ꯉꯁꯤꯒꯤꯗꯤ ꯃꯇꯥꯡ ꯑꯁꯤꯗ ꯆꯨꯝꯊꯥꯡ ꯀ꯭ꯔꯤꯌꯦꯇꯤꯚ ꯆꯦꯅꯦꯜꯅ ꯃꯌꯥꯝꯗꯒꯤ ꯕꯤꯗꯥꯏ ꯂꯧꯖꯔꯤ